ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ PH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯃꯕꯨꯡ ꯑꯍꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯤ, ꯏꯔꯤꯛꯊꯥ ꯍꯥꯏꯅ ꯀꯧꯕꯤ, ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝꯕ ꯉꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯔꯤꯛꯊꯥ ꯑꯁꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯃꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯥꯎꯁꯨ ꯈꯔ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯔꯤꯛꯊꯥꯒꯤ ꯃꯕꯨꯡ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯆꯧ, ꯑꯌꯥꯏ, ꯑꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯨꯗ ꯑꯆꯧꯅ, "ꯍꯩ ꯑꯌꯥꯏ, ꯏꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯗꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ?" ꯑꯌꯥꯏꯅ, "ꯇꯥꯆꯧ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯑꯩꯈꯣꯏ ꯑꯇꯣꯟꯗ ꯍꯪꯉꯨ." ꯑꯆꯧꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯨ ꯑꯃꯨꯛ ꯀꯧꯏ꯫ "ꯑꯣ ꯑꯇꯣꯟ, ꯑꯇꯣꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯑꯇꯣꯟꯁꯨ ꯃꯌꯥꯝꯕ ꯑꯆꯧꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯒꯤ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯊꯣꯔꯛꯂꯒ, "ꯇꯥꯆꯧ, ꯀꯩꯗꯧꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ?" "ꯍꯩ, ꯏꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯗꯤ ꯀꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ?" "ꯇꯥꯆꯧ, ꯏꯃꯥꯒꯤ ꯎꯇꯤ ꯊꯣꯡꯕꯗꯨ ꯆꯥꯔꯨꯕꯒꯤ ꯇꯨꯝꯅꯤꯡꯃꯟꯗꯅ ꯏꯆꯟꯗꯣ ꯑꯩꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯃꯣꯅ ꯊꯝꯂꯝꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯀꯣꯏꯆꯠ ꯆꯠꯈ꯭ꯔꯅꯤꯅ." "ꯀꯔꯤꯕ ꯇꯣꯝꯕ, ꯏꯆꯟꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯦꯕ?" ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯃꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯏꯔꯤꯛꯊꯥꯗꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯆꯧꯅ, "ꯍꯩ ꯑꯇꯣꯟ, ꯏꯆꯟꯗꯤ ꯀꯥꯁꯤ ꯂꯩꯇꯦꯅ." "ꯇꯥꯆꯧ, ꯑꯩꯅ ꯀꯥꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯕꯅꯤ, ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯩꯇꯦ ꯊꯣꯡ ꯍꯥꯡꯕꯤꯅꯕ, ꯑꯗꯨꯒ ꯊꯣꯡꯁꯨ ꯍꯧꯖꯤꯛꯇ ꯇꯥꯆꯧꯅ ꯍꯥꯡꯂꯒ ꯆꯪꯉꯛꯏꯁꯤꯗꯤ." ꯑꯌꯥꯏꯅ, "ꯇꯥꯆꯧ, ꯑꯇꯣꯟ, ꯏꯔꯤꯛꯊꯥꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗ ꯁꯣꯏꯗ ꯂꯣꯠꯂꯝꯒꯅꯤ, ꯀꯥꯁꯤꯗ ꯑꯃꯨꯛꯇ ꯊꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯥꯏꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯔꯤꯛꯊꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯜ ꯏꯔꯤꯛꯊꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯆꯧꯅ ꯑꯃꯨꯛ ꯀꯥꯗꯨ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗꯁꯨ ꯏꯔꯤꯛꯊꯥ ꯂꯩꯇꯦ꯫ ꯑꯇꯣꯟꯅ ꯏꯔꯤꯛꯊꯥꯒꯤ ꯃꯣꯟꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯅ ꯑꯇꯣꯟꯒꯤ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯡꯅ ꯇꯞꯂꯞ ꯊꯥꯗꯨꯅ, "ꯍꯩ ꯑꯇꯣꯝꯕ, ꯏꯆꯟ ꯑꯗꯨꯛ ꯆꯥꯎꯕꯗꯨꯕꯨ, ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯃꯣꯟ ꯃꯈꯥꯁꯤ ꯂꯩꯒꯗ꯭ꯔꯅꯤ, ꯑꯄꯪꯁꯤꯗꯤ." ꯑꯇꯣꯟ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ, "ꯑꯁ ꯇꯥꯆꯧ, ꯁꯨꯝ ꯊꯤꯕ ꯐꯪꯃꯟꯗꯕꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯅ ꯁꯨꯝ ꯌꯦꯡꯕꯅꯤꯗ." ꯑꯌꯥꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, "ꯑꯇꯣꯟ, ꯇꯥꯆꯧ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯏꯆꯟ ꯏꯔꯤꯛꯊꯥꯗꯣ ꯀꯩꯁꯨ ꯀꯥꯁꯤꯗ ꯂꯩꯔꯝꯃꯔꯣꯏ, ꯊꯤꯔꯨꯔꯅꯨ." "ꯇꯌꯥꯏ, ꯀꯩꯗꯧꯔꯦ? ꯏꯆꯟꯗꯣ ꯎꯆꯦꯛ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯕꯣ? ꯌꯦꯡꯉꯨ ꯇꯨ." ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯥꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯑꯄꯪ ꯇꯥꯔꯕ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯎꯄꯥꯏ ꯂꯩꯇꯦ, ꯌꯦꯡꯅꯗꯨꯅ ꯍꯦꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯁꯣꯝꯗꯨꯅ ꯏꯔꯤꯛꯊꯥ ꯃꯥꯒ ꯃꯉꯥꯎ ꯊꯤꯕ ꯃꯥꯟꯅꯕ ꯃꯇꯥ ꯅꯨꯔꯩꯒ ꯅꯨꯖꯥꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯝꯄꯥꯛꯇ ꯄꯨꯟꯗꯨꯅ ꯊꯝꯕ ꯏꯔꯣꯏꯁꯤꯡꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯏꯔꯤꯛꯊꯥꯅ, "ꯏꯇꯥ ꯅꯨꯔꯩ, ꯅꯨꯖꯥ, ꯇꯨ ꯌꯦꯡꯉꯣ, ꯂꯝꯄꯥꯛꯇ ꯏꯔꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯂꯩꯔꯤꯁꯦ, ꯏꯔꯣꯏ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯦ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯗꯨꯅ ꯀꯣꯏꯔꯨꯁꯤꯔꯥ?" ꯅꯨꯔꯩꯅ, "ꯍꯣꯏ ꯏꯇꯥ ꯏꯔꯤꯛꯊꯥ, ꯑꯗꯣ ꯃꯤꯒꯤ ꯏꯔꯣꯏ ꯊꯥꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯏꯔꯣꯏ ꯃꯄꯨꯅ ꯐꯨꯅꯤꯌꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯏ ꯑꯅꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯣꯡꯗꯨꯅ ꯆꯠꯂꯁꯤ." ꯅꯨꯖꯥꯅ, "ꯍꯣꯏ ꯏꯇꯥ ꯅꯨꯔꯩ, ꯑꯗꯣ ꯏꯔꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯟꯅꯩꯌꯦ, ꯅꯣꯏ ꯏꯔꯣꯏ ꯑꯅꯤꯗꯣ ꯃꯁꯛ ꯈꯪꯕ꯭ꯔꯣ?" "ꯈꯪꯉꯤ ꯏꯇꯥ, ꯑꯩꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯎꯗ ꯁꯪꯅꯕ ꯃꯆꯨꯗꯣ ꯑꯗꯨꯗꯣ ꯏꯔꯣꯏ ꯃꯁꯤꯗ ꯁꯪꯖꯤꯟꯈꯤꯕꯅꯦ ꯑꯩꯅ." ꯏꯔꯤꯛꯊꯥꯅ, "ꯏꯇꯥ ꯅꯨꯔꯩ, ꯅꯨꯖꯥ, ꯇꯨ ꯃꯁꯤꯗ ꯃꯆꯨ ꯁꯪꯕ ꯏꯔꯣꯏ ꯑꯅꯤ ꯑꯥꯗ ꯂꯩꯔꯦ, ꯑꯁꯤ ꯑꯣꯏꯔꯝꯃꯅꯤ, ꯂꯥꯛꯑꯣ ꯏꯇꯥ." ꯅꯨꯔꯩꯅ, "ꯍꯣꯏ ꯃꯥꯅꯦ, ꯂꯥꯛꯑꯣ ꯏꯇꯥ." ꯏꯔꯤꯛꯊꯥꯅ, "ꯏꯇꯥ ꯅꯨꯔꯩ, ꯅꯨꯖꯥ, ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯔꯣ, ꯑꯩꯅ ꯏꯇꯣꯝꯗ ꯇꯣꯡꯉꯒꯦ, ꯑꯗꯨꯒ ꯏꯔꯣꯏꯁꯦ ꯂꯝꯖꯦꯟ ꯇꯥꯟꯅꯁꯤ." ꯏꯔꯤꯛꯊꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯏꯔꯣꯏ ꯂꯝꯖꯦꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯔꯤꯛꯊꯥꯗꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯔꯣꯏ ꯃꯁꯤꯗꯨꯗ ꯀꯟꯅ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯏꯔꯣꯏꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯅꯨꯔꯩ ꯅꯨꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ ꯅꯨꯖꯥ, ꯌꯦꯡꯉꯣ, ꯏꯔꯤꯛꯊꯥꯒꯤ ꯏꯔꯣꯏꯁꯤꯗꯒꯤꯅꯦ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯅꯕ ꯑꯩꯅ ꯏꯔꯣꯏ ꯃꯁꯤ ꯑꯅꯤꯁꯦ ꯀꯟꯅ ꯄꯥꯏꯔꯛꯑꯒꯦ, ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯅꯒꯤ ꯄꯨꯛꯁꯤꯗ ꯀꯟꯅ ꯄꯨꯟꯁꯤꯜꯂꯒ ꯏꯇꯥ ꯅꯨꯖꯥꯅꯅꯦ ꯂꯤꯆꯩ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯏꯔꯣꯏꯁꯤꯗ ꯀꯜꯂꯧꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯔꯩꯒ ꯅꯨꯖꯥꯒꯁꯨ ꯏꯔꯣꯏ ꯑꯗꯨ ꯀꯟꯅ ꯊꯧꯒꯠꯇꯨꯅ ꯏꯔꯤꯛꯊꯥꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯔꯤꯛꯊꯥꯅ,
iroi amubi se kana selosi cheloba sumaina kana seloba asi haiduna iroi adubu kana thauri iroi adusu mathong maram khangdaga hek cheli asum chelambadagi irikthagi iroidu khanglep lepkhre iroi aduna khanglep lepkhibaduda iriktha paithoklaga khongbal aduda yungni hekta paisinki nureina nuza ita irikse khongbanda yungna paisinkhre maikhu paido siramdau yam male asi haiduna nurega nuzagasu thuna iroi adudagi prapro kumthaduna khongban adudagi irikthabu chingkhat pirami iriktha kapngang tawraga hoima ai khongban tare ima tacho tayai tato ai khongban tare me nuzana iri ekoi leisidi lamhangni yumgi mi kawra kapasu kashu tabiroi nuja ai kama yumda handoino lekho mayam siga dure noi roise mako amai saksai jelambadagi khanglebekta lepkhiba dureina chakpunida ado yumdana batawrasi khongmana tasinbagi manap samnam thiri tana hoita yumdalasi asi haiduna iriktha hogatpaga ayo isirita ai khongse ti emale yamnai ai chatpa ngamaroiba dureina ita se nuzaibani nane khutna kanakan pairage aduga tapna tapna chatpa ngamar yengseba asumna nuzaga nuregana samduna thonga yorakpaga nuzan haire itaire thonga yorabani na ita nang sansar oresu sangkhruko aikoi se lehurageba nureina mu hoina iriktha nang adum sansar ka sangkhru nakoi tayai na hansu aikoi da chei pairga tanabada ada aiki khombi khujinsa phaklibani aduna nakan simasu phakpo ngamaroiba yamnai khujin phakpasi nuzana nurei la moi thongan sida koina lepadi moigi mabung ahumdo tholakpana halani aikoi ni chelhorasi hoita asi haiduna nurega nuzaga du hotana sen khirami irikthana kaya pachinu yengo makoi ni si khongtekli baibu hekta langthong amaga sen khiba iriktha makong adu satpa ngamdrabanina sansaraga thongalomdagi sanglai mangol aduda mama amadi mabung ahum adu masal bungai dun leirambani tamphana hey aso yai atuan thongala si sanglakli basibu nate masibu kari jibano ne ibotona hoini mama masigi jibasidi imana pokte udrine masu sisu lekho masuni ne haifet haibe kasu ai langni ni atona koino baba sibu ekogi isan irik na jane ai mani da masidi asauna hoine mangum tawine asi haiduna irik thagi manakta makhoi pakana sensili tampha masanupi irik thada ngakni yengduna kari noi magi irik isan tarakli basidi irik tha konjal thongna kaplaktuna ima iroi lamjin dana bata iroi dagi paithoga khongbana tabada khongse tie male chatpa gamjima ibotona uthokpanida icha tombi nangse nata isa bathabok am tek tawdida ko nupa masamna tawgada bathabok to nang hek tawida ayaina yare baba ima isan chana muta luja thokpiru ai maning phau thangjilage napthi muna suloi asomna irik thabu mama tamphana angang masa magum ningthina luja piraga pirol ahanba selhanduna papana samduna puthok pirei atona isan tombi nangbu aina zakhino haina thonglon sinu thamu natro tumina tumdo leramlabadi khongsi tekhidraba taton aidi tummaga leibani itanu reganu jagana thongnawdagi kawrakpududa aisu thongnawdagi songthoga hekta dum chatlaba ayaina parisisan tombi tumina ngakpamdu leramo tayai khongsam haiba maibumta kawruki tamphana imagi tombiya nangmo gyan khara tarona leisabi pharabani nabung ahumse nangda senabada nupi thiba khangdaba tare adugane nang ta saudi nupi phangdo mantre chahi se phanati yameba ha ima ai leisabi phare hairo adudi ai nupa koi biyarani koima hoi hoi isa si nupa koi biyarani irikta mabung ani de yengduna taso tato ai nupa piyo imana nupa koi biyarani haisi tadro ai nupa piyo ko taso asona ai diba ko ima sidi ang sidaba taso tato
ꯑꯩ ꯅꯨꯄꯥ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯀꯣꯏꯒꯦꯕ ꯍꯣ ꯍꯣꯏ ꯏꯆꯟꯒꯤ ꯅꯨꯄꯥꯗꯣ ꯇꯥꯆꯧꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯏꯔꯤꯛꯊꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯥꯆꯧ ꯑꯩ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯕ ꯃꯁꯥꯒꯗꯣ ꯌꯥꯝ ꯐꯕ ꯑꯣꯏꯅ ꯄꯤꯌꯨꯀꯣ ꯍꯣꯏ ꯑꯗꯨ ꯏꯆꯟ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯗ ꯍꯥꯏ ꯅꯪꯁꯨ ꯅꯪ ꯇꯥꯇꯣꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯆꯧꯗ ꯈꯛ ꯅꯠꯇꯤꯌꯦ ꯇꯥꯇꯣꯟꯗꯁꯨ ꯇꯌꯥꯏꯗꯁꯨꯅꯤ ꯇꯝꯐꯥꯅ ꯈꯔ ꯐꯒꯗ꯭ꯔꯅ ꯍꯥꯏꯔꯨꯕꯅꯤ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯍꯦꯛ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯥꯏꯁꯨ ꯃꯥꯏꯕ ꯃꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯏꯔꯤꯛꯊꯥ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯒ ꯏꯄꯟ ꯃꯥꯏꯕ ꯑꯩ ꯈꯣꯡꯁꯦ ꯌꯥꯝ ꯅꯥꯔꯤꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯄꯟ ꯇꯞꯅ ꯁꯝꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯣꯡꯗꯣ ꯍꯥꯏꯐꯦꯠ ꯂꯩ ꯏꯔꯤꯛꯊꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯂꯒ ꯑꯣꯏ ꯃꯥ ꯁꯤꯔꯦ ꯇꯥꯆꯧ ꯇꯌꯥꯏ ꯕꯥꯕꯥ ꯑꯩ ꯈꯣꯡ ꯇꯦꯛꯑꯦ ꯏꯃꯥ ꯑꯩ ꯈꯣꯡ ꯇꯦꯛꯈ꯭ꯔꯦ ꯑꯩ ꯅꯥꯕꯗ ꯁꯤꯔꯦꯃꯦ ꯏꯃꯥ ꯈꯣꯡ ꯇꯦꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯦ ꯇꯥꯅꯤꯡꯗꯦ ꯌꯥꯔꯦ ꯈꯣꯡ ꯇꯦꯛꯈ꯭ꯔꯦꯗ ꯍꯥꯏ ꯑꯗꯨꯒ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ ꯅꯈꯣꯡꯗꯣ ꯇꯦꯛꯄꯩꯔ ꯆꯣꯡꯉꯤꯗꯣ ꯍꯥ ꯍꯣꯏꯅꯦ ꯇꯥꯇꯣꯟ ꯑꯩ ꯈꯣꯡ ꯇꯦꯛꯑꯝꯗ꯭ꯔꯦ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯏꯔꯤꯛꯊꯥ ꯅꯨꯖꯥ ꯅꯨꯔꯩ ꯄꯨꯟꯅ ꯁꯤꯡꯖꯨ ꯆꯥꯅꯔꯝꯃꯤ ꯏꯔꯤꯛꯊꯥꯅ ꯏꯇꯥ ꯑꯩꯁꯤ ꯏꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯖꯥꯅ ꯍꯣ ꯑꯗꯨꯒꯤꯗꯤ ꯑꯩꯁꯨ ꯏꯃꯥꯅꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏ ꯅꯨꯔꯩꯅ ꯏꯇꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯣꯏꯕ ꯍꯧꯔꯁꯤꯔꯥ ꯏꯔꯤꯛꯊꯥ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯋꯥ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯒꯤꯗꯤ ꯇꯥꯆꯧ ꯍꯣꯏꯗꯅꯦ ꯅꯨꯄꯥ ꯄꯤꯌꯨꯅ ꯍꯥꯏꯈ꯭ꯔꯦ ꯅꯨꯖꯥꯅ ꯀꯥꯟꯅꯗꯦ ꯁꯤꯡꯖꯨꯒ ꯀꯣꯟꯅ ꯆꯥꯔꯁꯤ ꯅꯨꯄꯥ ꯍꯥꯟꯅ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒ ꯇꯧꯕꯅ ꯍꯥꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨ ꯇꯣꯛꯂꯒ ꯅꯨꯄꯥ ꯊꯤꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯑꯍꯨꯝ ꯂꯥꯛꯂꯤꯕꯗꯨ ꯅꯨꯖꯥꯅ ꯍꯦꯛ ꯎꯔꯨꯔꯤ ꯅꯨꯖꯥꯅ ꯏꯇꯥ ꯇꯨ ꯑꯗꯒꯤ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯞ ꯆꯥꯔꯦ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯔꯒ ꯀꯣꯏꯁꯤꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯨꯔꯩ ꯃꯔꯩꯒꯥꯗꯨ ꯀꯣꯜꯂꯞ ꯇꯧꯔꯒ ꯍꯣꯏ ꯏꯕꯨꯡ ꯁꯛꯍꯦꯟꯕ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯄꯥꯔꯤꯅ ꯑꯩꯈꯣꯏꯗꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯁ ꯁꯣꯏꯔꯦꯅꯦ ꯍꯣꯏ ꯏꯕꯨꯡ ꯑꯍꯨꯝꯗꯅꯤ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯀꯣꯏꯊꯣꯛꯎꯕꯅꯤ ꯏꯆꯜꯁꯤꯡꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯕꯣ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯍꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯍꯥꯏꯕꯒꯤ ꯅꯨꯄꯥ ꯀꯣꯏꯒꯦꯅ ꯅꯨꯄꯥ ꯊꯤꯕ ꯊꯣꯛꯂꯛꯏꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛꯇ ꯄꯨꯂꯞ ꯍꯦꯛ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯊꯧꯕ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯑꯗꯨꯗꯤ ꯅꯕꯨꯡ ꯑꯍꯨꯝꯁꯨ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯒꯦꯅ ꯅꯨꯄꯤ ꯊꯤꯔꯨꯏꯅꯤ ꯑꯩꯈꯣꯏꯒ ꯀꯣꯏꯅꯔꯁꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤꯗꯨꯗ ꯃꯤꯆꯤ ꯐꯠꯄꯩ ꯈꯠꯆꯤꯜꯂꯤ ꯅꯨꯖꯥꯅ ꯍꯣꯏ ꯌꯥꯏ ꯏꯕꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯍꯥꯏꯒꯦꯅ ꯏꯕꯨꯡꯁꯤꯡꯕꯨ ꯀꯧꯔꯤꯅꯤ ꯄꯥꯔꯤꯅ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯗꯤ ꯅꯁꯛꯁꯨ ꯂꯣꯏ ꯐꯖꯩ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥ ꯀꯅꯥ ꯀꯣꯏꯅꯁꯦꯕ ꯏꯔꯤꯛꯊꯥꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯪꯗꯕ ꯏꯕꯨꯡ ꯃꯁꯛ ꯐꯖꯕꯁꯦ ꯅꯣꯏ ꯑꯅꯤꯗꯒꯤ ꯃꯁꯥ ꯐꯕꯁꯨ ꯍꯦꯟꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯅꯤ ꯑꯩꯗꯤ ꯄꯥꯔꯤꯒ ꯊꯧꯕꯒ ꯄꯨꯔꯦꯜꯗ ꯄꯨꯂꯞ ꯌꯦꯡꯂꯩ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯏꯇꯥꯎ ꯁꯛ ꯐꯖꯕꯁꯦ ꯅꯪ ꯀꯣꯏꯖꯔꯣ ꯑꯗꯣ ꯑꯩꯗꯤ ꯀꯅꯥꯒ ꯈꯪꯅꯁꯦꯕ ꯅꯨꯔꯩ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯕꯨꯡꯗꯤ ꯑꯩꯒ ꯑꯣꯏꯅ ꯈꯪꯅꯔꯁꯦ ꯊꯧꯕꯅ ꯑꯃꯨꯛ ꯅꯨꯖꯥꯗ ꯌꯦꯡꯗꯨꯅ ꯍꯣꯏ ꯑꯉꯥꯡ ꯅꯪꯗꯤ ꯑꯩꯒ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯈꯪꯅꯔꯝꯃꯤ ꯄꯥꯔꯤ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯧꯕꯁꯨ ꯅꯨꯔꯩ ꯅꯨꯖꯥ ꯏꯔꯤꯛꯊꯥ ꯑꯁꯤ ꯃꯉꯥꯎ ꯈꯔ ꯊꯤꯖꯔꯕꯁꯨ ꯏꯆꯝ ꯆꯝꯖꯩ ꯈꯪꯕꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯔꯤꯛ ꯅꯈꯣꯏ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯈꯦꯠꯅꯩ ꯍꯌꯦꯡ ꯅꯈꯣꯏ ꯏꯃꯥ ꯄꯥꯕ ꯑꯃꯗꯤ ꯅꯕꯨꯡꯁꯤꯡꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯈꯪꯂꯕ ꯀꯥꯟꯗ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥ ꯄꯨꯔꯦꯜꯅ ꯋꯥꯔꯤꯁꯦ ꯑꯗꯨꯏꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯑꯍꯨꯝꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯕꯅꯤ ꯑꯗꯨ ꯇꯥ ꯄꯨꯔꯦꯜ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯏ ꯀꯩꯅꯣ ꯏꯔꯤꯛ ꯅꯪꯁꯦ ꯀꯤꯔ ꯋꯥ ꯑꯝꯇ ꯍꯦꯛ ꯉꯥꯡꯏ ꯇꯥ ꯄꯨꯔꯦꯜ ꯉꯁꯤꯗꯤ ꯇꯥ ꯊꯧꯕ ꯇꯥ ꯄꯥꯔꯤꯁꯨ ꯌꯥꯎꯔꯛꯇꯦ ꯑꯩꯒꯤ ꯇꯥꯅꯤꯁꯨ ꯌꯥꯎꯔꯛꯇꯦ ꯑꯗꯨꯅ ꯆꯞ ꯆꯥꯔꯦ ꯏꯕꯥꯅꯤ ꯆꯦꯜꯍꯧꯔꯁꯦꯕ ꯏꯔꯤꯛꯊꯥ ꯁꯤ ꯇꯥ ꯄꯨꯔꯦꯜ ꯋꯥ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤ ꯇꯥ ꯄꯨꯔꯦꯜꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯈꯤꯒꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤꯗꯣ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯒꯦꯅ ꯈꯜꯂꯤꯅꯤ ꯑꯩꯗꯤ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ
ꯑꯁꯨꯝꯅ ꯏꯔꯤꯛ ꯊꯥꯒꯤ ꯅꯤꯡꯉꯥꯏꯗ ꯄꯨꯔꯦꯜ ꯏꯔꯤꯛ ꯊꯥꯕꯨ ꯆꯦꯟꯕ ꯇꯥꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯑꯁꯤ ꯃꯇꯣꯝꯇ ꯄꯣꯛꯆꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ "ꯃꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ, ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯏꯃꯧꯄꯨꯗꯨ ꯂꯥꯛꯂꯤꯕꯁꯦ?" ꯇꯣꯃꯥꯜꯅ "ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯃꯃꯥ." ꯁꯣꯝꯗ ꯏꯔꯤꯛ ꯊꯥꯒꯤ ꯏꯃꯨꯡꯗ ꯏꯔꯤꯛ ꯊꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯕꯨꯡ ꯑꯍꯨꯝ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯑꯆꯧꯅ "ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯑꯩꯒꯤ ꯏꯆꯟꯁꯦ, ꯑꯉꯥꯡꯁꯨ ꯐꯅ ꯑꯣꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯕ ꯌꯥꯕꯁꯤꯗ ꯍꯦꯛꯇ ꯆꯦꯟꯈꯤꯕ꯫ ꯄꯥꯕꯨꯡ ꯑꯩꯅ ꯀꯞꯄꯤꯁꯦ ꯃꯥꯗꯤ ꯈꯪꯂꯝꯂꯣꯏꯗꯣꯏꯅꯦꯕꯁꯦ." ꯑꯇꯣꯟꯅ ꯀꯞꯂꯨꯕꯒꯤ ꯃꯅꯞꯇꯨ ꯊꯨꯠ ꯆꯤꯡꯈꯠꯂꯗꯨꯅ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯏꯕꯨꯡꯗꯤ ꯀꯅꯥꯗ ꯂꯛꯅꯅꯤ? ꯑꯣ, ꯅꯨꯡꯁꯤꯕꯅꯤꯗ ꯑꯩꯒꯤ ꯏꯆꯟꯗꯣ, ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯕ ꯉꯁꯥꯏꯗꯁꯨ ꯑꯩꯅ ꯆꯥꯛ ꯏꯟꯕꯤꯈꯤꯕꯅꯦꯕ." ꯑꯩꯅ ꯀꯞꯂꯒ "ꯑꯇꯣꯟ, ꯅꯪꯒꯤ ꯆꯥꯛ ꯏꯟꯕꯤꯕꯗꯨꯗꯤ ꯂꯥꯏꯔꯤꯅꯤ, ꯑꯩꯗꯤ ꯏꯆꯜꯗꯣ ꯆꯦꯟꯕ ꯆꯠꯂꯤꯅꯤ ꯈꯪꯗꯕꯅꯤꯅ ꯃꯁꯝꯒꯗꯣ ꯑꯩꯅ ꯍꯥꯠꯄꯤꯈ꯭ꯔꯤꯅꯤ꯫ ꯑꯣ, ꯏꯕꯨꯡꯒꯤ ꯏꯆꯟ, ꯏꯔꯤꯛ ꯊꯥ, ꯅꯪꯕꯨ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ? ꯏꯕꯨꯡ ꯆꯥꯛ ꯂꯥꯝꯃꯦꯅꯦ, ꯏꯆꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯕꯨꯡ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦ." ꯇꯝꯐꯥꯅ "ꯍꯦ, ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ? ꯅꯆꯟꯅꯨꯄꯤꯅ ꯆꯦꯟꯈ꯭ꯔꯒ ꯃꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯅꯈꯣꯡ ꯑꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤꯕꯅꯦꯕ, ꯍꯥ? ꯅꯈꯣꯏꯅ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯔꯦꯅꯦ ꯁꯦ, ꯅꯆꯟꯅꯨꯄꯤꯅ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯤꯕꯁꯦ." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯨꯔꯦꯜ ꯍꯣꯏꯒꯤ ꯑꯍꯜ ꯑꯍꯨꯝ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯦꯜ ꯄꯥꯏꯖꯔꯕꯁꯨ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯃꯆꯥꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯇꯣꯃꯥꯜ ꯍꯜꯂꯛꯄꯒ ꯆꯥꯎꯕꯤ ꯆꯪꯁꯤꯟꯗꯨꯅ "ꯃꯈꯣꯏ ꯃꯄꯥ, ꯏꯃꯧꯁꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯩ ꯀꯥꯏꯅꯒ ꯄꯤꯔꯛꯑꯣꯏꯒ ꯍꯥꯏꯔꯛꯄ꯭ꯔꯣ? ꯃꯃꯥ, ꯑꯩ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯈꯤꯒꯦꯗꯅ." ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛ ꯊꯥꯒꯤ ꯃꯌꯨꯝꯂꯝꯗꯒꯤ ꯍꯥꯏꯔꯛꯄ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯔꯤꯛ ꯊꯥꯁꯨ ꯃꯌꯨꯝꯗ ꯊꯤꯡꯈ꯭ꯔ ꯃꯇꯨꯡ ꯑꯆꯧꯅ "ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯏꯁꯦꯟ ꯄꯨꯔꯦꯜꯒꯤ ꯏꯃꯨꯡꯅ ꯋꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯟ ꯍꯌꯦꯡ ꯂꯩꯕꯗ ꯋꯥꯅꯤ." ꯑꯩꯅ "ꯍꯣꯏ ꯇꯥꯆꯧ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯜꯒꯤꯅꯤ." ꯑꯇꯣꯟꯅ "ꯑꯩꯒꯤꯁꯨ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯂꯩ, ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯆꯜꯒꯤ ꯌꯥꯏꯐꯅꯕ ꯁꯤꯟꯕꯤꯁꯤ ꯇꯥꯆꯧ." ꯏꯕꯣꯇꯣꯟꯅ "ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯈꯣꯏꯅ ꯅꯆꯜ ꯑꯁꯤꯒꯤ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧ. ꯏꯄꯥꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤꯅꯤ. ꯑꯣ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗꯤꯅꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯑꯝꯇ ꯅꯠꯇꯦ. ꯂꯨꯔꯤꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯦ 이문기 ꯊꯕꯛ ꯑꯝꯇ ꯍꯩꯕꯁꯨ ꯅꯠꯇꯦ. ꯀꯔꯤꯅꯣ ꯍꯌꯦꯡ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯒꯗꯧꯔꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯔꯒ ꯇꯨꯝꯍꯧꯔꯦ. ꯑꯆꯧꯅ 이마ꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯔꯨꯕꯗꯒꯤ 이슬ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯤ. ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ 이마ꯅ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ 이릭ꯊꯥꯒꯤ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯅꯔꯝꯃꯤ. ꯑꯆꯧꯅ ꯃꯥꯃ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ. ꯕꯦꯕꯥꯔꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ. ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ. 이ꯆꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯨ. ꯃꯥꯃ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ. ꯃꯥꯃꯒꯤ ꯌꯨꯝꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯥꯃꯅ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨ. ꯃꯥꯃ ꯍꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯅꯠꯆꯗꯦ. ꯃꯕꯨꯡ ꯑꯃ ꯑꯣꯏꯅ 이ꯆꯟꯒꯤ ꯅꯨꯡꯉꯥꯏꯅꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯖꯕꯅꯤ. ꯇꯣꯃꯥꯁꯨ ꯑꯆꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕꯗꯨ ꯌꯥꯔꯝꯃꯤ. ꯑꯇꯣꯟꯅ 이네 ꯍꯌꯦꯡ ꯑꯩꯒꯤ 이ꯆꯟꯅ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯑꯩꯒꯤ 이ꯆꯟꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯌꯨꯀꯣ. ꯆꯥꯎꯕꯤꯅ ꯀꯔꯤꯒꯤ ꯇꯧꯗꯅꯤ? 이ꯃꯧ ꯃꯇꯣꯝꯇꯅꯤ. ꯑꯗꯨꯒꯤꯕꯨ ꯅꯈꯣꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨꯀꯣ. ꯑꯁꯨꯝꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ 이릭ꯊꯥꯕꯨ ꯄꯨꯔꯦꯜꯒ ꯂꯨꯍꯣꯡꯂꯝꯃꯤ. ꯄꯨꯔꯦꯜꯒꯤ ꯏꯃꯨꯡꯁꯨ ꯍꯧꯖꯤꯛꯇꯤ 이릭ꯊꯥ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯆꯥꯎꯕꯤꯅ 이ꯃꯧꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ? 이릭ꯊꯥ 이까이나 이마 사우디 사우누고 하이디. 이스 아두기보 이마나 꼭 담비르가 로이레다나. 이릭타 하라우나 이마 담비요. 라오 짝통부 따무르시 이마. 마시디바 호이호이 짝홈데 짱라모 이마수 짱하게. 아숨나 사우비나 이릭타부 마사닝월 아마굼나 닝티나 이문기 타바인 강품바 담비람미. 이릭타수 마님나 딱바싱 아두 하이나바 까노 헛나사이. 따부랴 ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ? ꯄꯨꯔꯦꯜ 이릭ꯊꯥꯒꯤ ꯉꯥꯎꯉꯧꯖ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯎꯕ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ. ꯇꯥ ꯄꯨꯔꯦꯜꯗꯤ ꯍꯥꯎꯔꯣꯏ. 이마ꯒ ꯄꯥꯕꯨꯡꯒꯗꯤ ꯍꯥꯎꯏꯅ ꯆꯥꯛꯀ ꯃꯌꯥꯝ ꯆꯥꯏꯗꯣ. ꯄꯨꯔꯦꯜ 이릭ꯊꯥꯗ ꯌꯦꯡꯗꯨꯅ
Irik, nangbo aigi nakta leibase wabrane. Thabak kayam suhalabo. Wade. Thabaksu imana aingonda takpada mana hekta tawthoki. Aduga akhoi yungi imana su mau oiradi imungi tabak loina tawnai hayi. Aduna imasu mana loi tawbani. Ado dang aingonda hojiksu sum tapurel na kawki ge hairo. Kai kaw haino tapurel. Khangdi eisu sum hangmani. Ai tumeko. Asi hairga purel phajib sing khatuna tumkri. Tomalna. Mama. Akhoi mause pura iben imoinuni ko. Namause luna tawko. Ngasi aikoina asum ningba phangjadibase. Namau asigi mapalnani ne. Asuk nungsibi mausibu luna tawjabadi kaino makhoi mapa. Ingaw he ngawzaradana. Haingning bangang basu arot palaikte. Dong hekta haini. Masida oirese aina aigi mause khangnung nungsirise. Irikta mapuroiba amadi mane makuna nungsina luna sana tawbiduna harauna leizarami. Nomagi numita mabung ahumdu masangi manakta laklami irikta harauna. Taso tayai tatuan noi hum lairo. Atona hoine isan si udaba koirena nabung akhoi hum isaga chakpuna saminage haidana tu sigi nga zawse hekta leiraga purabani. Irikta sensinduna ngado lauraga iya tatuan sigi nga si chawe he ado ai chak thongba hairengo ai thongge aduga taso tayai tatuan noi charaga kayam haugido yengoba. Chawbina imagi irik nabung singsa phangman bayadra nangbo sum lepta lehalibasibo. Ima as ai dinga siubda kauri taso tayai tatuan lao sida phamu lao. Chawbina irie chalo nga sia ibungona semhalaga thuna thongnaba. Hoi ma asongna ine aigi selse magi mangau thibje halamjidana. Chawbi noklaga handri aigi bause mangau thiba handri. Tanjadu da purel su thang paiduna nga semluda bahaina thoglei. Asongna purel nga do nabai ni semjarani. Aikuyani wari masasi. Aso manawani don sinduna nga do moina semnaba haiduna thajin khirami. Tanjadu da purel gi mapato masu changlaklami. Haima hai nui laklamni brane. Hoi mama aikoi purel ga wari amta sage haidana. Asi haraga aso purel da wada hawdore. Yengu purel nakoi asumna sum leibdi yadabanina aina konungda hisa panabagi thabaka mahainabani madu ningthongna su yabire aidi thabakse tahubuna phayena khalida. Tomalna ipagi purel nabai naribu wafam asidi yam phaina isadi kari khali. Hoi baba aisu ibai naribase yare baba ado ibai karam madamdagi konung kabdi hawni. Adugidi sapsaba khangdri hek khangbaga nabai tola nabai yairama hek tharage. Asumna masalna thongba sak sarduna mabung singsu harauna hankre. Matam khragi matung purelsu konungda thabak chatpa haurammi. Konungda ningthogi masanupi Rajkumari laizadu mamaga kanna khatnari. Ima kainoba imana toishi kainoba lamhui si thumu manba nupadubu Rajkumarna harasu aidine mangona leba sukam hengamoiba. Khangdreda aina tawrise phanada yami nangna sumna thiga phajega hojikti Rajkumar bu laisilaktreda. Ima Rajkumar natrasu aina pama nupa oiradi aidi kem kaide misamama oirabasu. Phare imane isada amok hana luhongbagi wa haijararoiko nangna pama mi leiragane hek hairo. Asi hairaga Maharani adu mapana thoglai. Ningthona hey nasana kari haire Maharani iningthaw ko pamde ye Rajkumar do lamhoi si thungma male. Ningthaw du matha sana phare isana pamjadi haidokiba tardana kari di upai lai. Masing phatkijaba aigi sani aduga Maharani aigi sa Rajkumari se nupa bu phangdo manjena waya peli magi sak asidi yengdeba ha phare magi pamado phangbrado ma yengjarasano. Ningthaw aise magi luhongba wibor haidoklibase masing thiba ngamjene haidokpada. Rajkumari laiza asi masak matau yamna phajaba nupi ama natte kusu khara murabasu rasi amabudi yawi aduga nupa sumbasu yamna hai. Rajkumari asina pamliba asidi sil thum khara paiba yengbada masak matau sawong saban chumba sini. Aise chahi su yam silai aduga ngasi phawba
ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥ ꯑꯃꯇ ꯍꯦꯛ ꯐꯪꯗꯦꯕ ꯅꯨꯄꯥꯁꯤꯡꯅꯦ ꯇꯧꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝ ꯃꯩꯔꯦꯟ ꯑꯄꯩꯕ ꯃꯥꯟꯕ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯔꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯍꯦꯟꯕ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯃꯄꯥ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯕꯣꯏꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯩ ꯅꯝꯅ ꯂꯩꯁꯤꯟꯒꯦꯕ ꯈꯪꯉꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯀꯌꯥ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯅ ꯏꯕꯨꯡ ꯄꯨꯔꯦꯜ ꯁꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯩꯅ ꯏꯕꯨꯡꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤ ꯃꯖꯥꯏꯕꯦꯝꯃ ꯋꯥꯅꯕ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯂꯥꯏꯖ ꯀꯦꯁꯤꯟꯅꯗꯨꯅ ꯑꯩꯅ ꯏꯕꯨꯡ ꯄꯨꯔꯦꯜꯕꯨ ꯌꯥꯝ ꯄꯤꯖꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩꯁꯦ ꯏꯕꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ 이봉 뿌려 아이나 이봉부 간절하고 꾸이래 아두나 이봉나 아이의 와파 마시보 아이 하바 비비요 마사이베마 아이보 와로비노 아이디 파캉 어머나테 임발람이데 공다자래 뿌릴기 와하이다 라스쿠마리 라이자 이카이 누시야나두나 마파모도 타독두나 마기 까tamna silay 라이자 뿌릴나 누피 티레바 미sak ama oirambaduda mapisu tapna tare 라이자 ngak wakal tawraga haire 라이자 ine pamkiu potamta ngasi phau phangdana tokchi aduga ibung purelbu aigi thamoisina apam nungsi phokre aina soidana ibungi nupi oigani purelna konungdagi halakpagi sagol makol tabada irik thadu harauna kanna senthore adubu mangoldagi kumthabada khongpam sahudraduna uptuna tusili chawpi pakhatna haya imawa sokprani henangbo purel su pakana sensilaktuna irik thabu hafgat piduna irik tamna tholokpa yadra nangbo sokpra yengise sokti kuusya kharadi nai atu ta purel aina hakibu singju borado leirakbro purel nokfe tawraga masidi leire law imaga saminaro ta purel singju do sasat piro asidi haraga purel na pariba singju mayom adu lauraga manem chawbi ki manakta sensinduna ima tu singju siamdra ai imungdagi pukhama lakthokhige ko atuga hauna sasi ko ima asi hairaga imunglomda prapra amuk jangkhre chawbi noktuna ai gi mausidi karamna tawrisibo pura angaga magum hek tawradana uthona su nungsikre aidi ima magi siki matawsidani aisu yumsida irik puthuna pusi leibase thida agaw basidi ima hojik ta purina haiki wafamda aisu tahawi madi yumsida ai purakpa nate aina ningai tawraga namdal chelei ma purat irik thagi wahaida ikaiduna yumungda prabh jangkhre ima loina khangi ko law singju sarasi asumna matam khragi matung nupi leire haiba khanglabasu rajkumari laijana irang tawsinbadagi purelsu toina loinarak oibana wakhal onba haudaklami ta purat yumdala duiro purelsu noktuna khumi khoi majaibema as ta purelse aina majaibema kawganu laija haina kawbiyo na hairaga ada ayengdi konungda ngantana lauko jakto sida oina aiga samina seba ko hoi adudi ai jalagi nangsu faja leiramuko makhoi mataw adu ubada rajkumar gi manai nupi singa dudi jirol tawduna wari sane ijanna tumbia yenguni aikhoi gi majaibem asina irang tawsinduna migi nupi leiraba nupa se phari base nupa phangjada badawna tombina hoine masak asisu kaya phajaba nate aikhoi rajkumari se nupa sumbo thokna ikre purela se aikhoi rajkumari sina ngoi ngawhankre asumna purel mayum yauraduna ngihak potharinge aduda irik thadu harauna chensilaktuna ta purel ire kaidore ta purel ngasai imaga chatuna maibi ma unaruye aduda ise mama oidore haina haireiba as khangde ayam harawi asi haraga amu irik tu piding chongi ire kaino mama oidore haraga adumna chongadi isada puknungda makok ngawramani ha ta purel aina chongadi isase makok ngawnabra purel irik thabu konsinbiduna tapna haire irik ta purel wahake hausikti aikhoi ni se mama pa haibado oiga tawrabani aduna mama nangse agang saba yaroi aduna ingtapi nupi moiga dawba hoi ta purel ado isase nushibra nushiradi kaino
ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯕꯨ ꯅꯉꯣꯟꯗꯒꯤꯗꯤ ꯍꯌꯦꯡ ꯏꯆꯥꯅꯅꯦ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯦꯟꯗꯣꯏꯅꯤ ꯏꯔꯤꯛꯊꯥ ꯁꯨꯛꯇꯣꯛꯂꯒ ꯗꯥ ꯄꯨꯔꯦꯜ ꯑꯩ ꯏꯆꯥꯁꯦ ꯄꯣꯛꯑꯔꯣꯏ ꯇꯜꯂꯤ ꯄꯨꯔꯦꯜ ꯉꯛꯅ ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯔꯤꯛꯊꯥ ꯄꯤꯔꯒ ꯗꯥ ꯄꯨꯔꯦꯜꯅ ꯑꯩꯉꯣꯟꯗꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯉꯥꯡ ꯑꯝꯇ ꯄꯣꯛꯑꯣꯏ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯏꯔꯤꯛꯊꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯝ ꯂꯩꯇꯦꯀꯣ ꯇꯥꯏꯕꯪꯁꯤꯗ ꯏꯔꯤꯛꯊꯥ ꯄꯨꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛ ꯍꯔꯥꯎꯖꯩ ꯅꯣꯡꯃ ꯄꯨꯔꯦꯜꯒ ꯏꯔꯤꯛꯊꯥꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯄꯨꯔꯦꯜꯒ ꯏꯔꯤꯛꯊꯥꯒ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯄꯣꯠ ꯂꯩꯃꯤꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯂꯥꯏꯖ ꯍꯔꯥꯎꯅ ꯄꯨꯔꯦꯜꯕꯨ ꯌꯦꯡꯗꯨꯅ ꯗꯥ ꯄꯨꯔꯦꯜ ꯏꯅꯝꯃꯔꯣꯁꯤꯅ ꯄꯨꯔꯦꯜ ꯂꯥꯏꯖꯅ ꯀꯧꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ ꯏꯔꯤꯛꯊꯥꯅ ꯗꯥ ꯄꯨꯔꯦꯜ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯔꯣ ꯍꯣꯏ ꯏꯔꯤꯛꯊꯥ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯅꯣꯜꯂꯒ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩꯗ ꯍꯥꯟꯅ ꯃꯆꯥꯏꯕꯦꯝꯃꯅꯤ ꯍꯥꯏꯕ ꯈꯪꯖꯍꯧꯗ꯭ꯔꯦ ꯂꯥꯏꯖ ꯏꯔꯤꯛꯊꯥꯗ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯉꯤ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯔꯦꯜꯅ ꯐꯠ ꯍꯥꯏꯔꯛꯏ ꯃꯆꯥꯏꯕꯦꯝꯃ ꯀꯣꯅꯨꯡꯗ ꯊꯦꯡꯅꯔꯁꯤ ꯑꯩꯈꯣꯏ ꯈꯔ ꯍꯟꯖꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛꯊꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯆꯥꯛꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯏꯔꯤꯛꯊꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯦꯜꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯂꯥꯏꯖ ꯀꯞꯁꯤꯟꯅꯗꯨꯅ ꯗꯥ ꯄꯨꯔꯦꯜ ꯑꯩꯅ ꯗꯥ ꯄꯨꯔꯦꯜꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯅꯨꯄꯤ ꯊꯤꯔ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯗꯥ ꯄꯨꯔꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯨꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯤꯗꯤ ꯗꯥ ꯄꯨꯔꯦꯜ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯣꯀꯣ ꯀꯩꯒꯨꯝꯕ ꯗꯥ ꯄꯨꯔꯦꯜ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯃꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯄꯨꯔꯦꯜ ꯂꯥꯏꯖꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯂꯥꯏꯖ ꯑꯩ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯒꯦ ꯆꯠꯀꯣ ꯅꯤꯡꯊꯤꯅ ꯂꯩꯖꯔꯨꯔꯣ ꯂꯥꯏꯖꯅ ꯆꯪꯈ꯭ꯔꯕꯗ ꯄꯨꯔꯦꯜ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯏ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯔꯒꯅ ꯏꯔꯤꯛꯊꯥꯅ ꯀꯝꯗꯧꯕ ꯂꯩꯇ꯭ꯔꯒꯅ ꯃꯆꯥꯏꯕꯦꯝꯃꯅ ꯁꯤꯕ ꯐꯔꯦ ꯑꯩꯒꯤ ꯃꯔꯝꯗ ꯂꯥꯏꯖꯅ ꯊꯋꯥꯏ ꯊꯥꯈꯤꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯂꯥꯏꯖꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒꯦ ꯑꯗꯨꯒ ꯏꯔꯤꯛꯊꯥꯗꯤ ꯌꯨꯝꯗ ꯏꯃꯥꯒ ꯄꯥꯕꯒ ꯃꯇꯝ ꯈꯔ ꯂꯩꯖꯔꯁꯅꯨ ꯊꯥ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯂ ꯐꯥꯎꯕ ꯄꯨꯔꯦꯜ ꯅꯤꯡꯊꯧꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ ꯂꯥꯏꯖꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯔꯤꯛꯊꯥꯅ ꯏꯃꯥ ꯆꯥꯎꯕꯤ ꯄꯥꯈꯠꯅ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯃꯥꯏꯕꯤ ꯀꯧꯁꯤꯔꯣ ꯏꯃꯥ ꯑꯩ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯗꯥ ꯄꯨꯔꯦꯜꯗꯣ ꯀꯨꯏꯔꯦ ꯌꯨꯝꯗ ꯂꯥꯛꯇꯕ ꯑꯩ ꯗꯥ ꯄꯨꯔꯦꯜꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯃꯥ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯃꯇꯧꯗ ꯅꯣꯛꯇꯨꯅ ꯏꯃꯥꯗꯤ ꯀꯔꯤ ꯇꯧꯔꯛꯄꯩ ꯅꯤꯡꯗꯅ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯎꯅꯤꯡꯕꯩ ꯑꯣꯏꯔꯦ ꯏꯅꯤꯡꯊꯧꯅ ꯌꯥꯗ꯭ꯔꯗꯨꯅꯅꯦ ꯌꯨꯝꯁꯤ ꯂꯥꯛꯇꯕ ꯑꯣꯏꯔꯝꯅꯤ ꯏꯃꯧꯅ ꯎꯅꯤꯡꯂꯕꯅꯤꯅ ꯏꯃꯥꯒꯤ ꯏꯃꯧꯒꯅꯦ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯍꯦꯛ ꯎꯅꯔꯨꯕ ꯍꯥꯏꯗꯨꯅꯤ ꯏꯔꯤꯛꯊꯥ ꯍꯔꯥꯎꯅ ꯏꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯠꯂꯁꯤ ꯑꯩ ꯗꯥ ꯄꯨꯔꯦꯜꯕꯨ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒ ꯏꯔꯤꯛꯊꯥꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯀꯣꯅꯨꯡ ꯁꯦꯟꯅꯕ ꯑꯃꯅ ꯇꯥꯛꯇꯨꯅ ꯄꯨꯔꯦꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯏꯔꯤꯛꯊꯥꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯍꯥꯟꯅ ꯆꯠꯈꯤ ꯏꯔꯤꯛꯊꯥ ꯎꯔꯤ ꯄꯨꯔꯦꯜꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯗꯨ ꯂꯩꯔꯤꯕꯗꯨ ꯏꯔꯤꯛꯊꯥ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯈꯪꯍꯧꯗ ꯏꯔꯤꯛꯊꯥ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯆꯥꯎꯕꯤꯁꯨ ꯃꯃꯧ ꯑꯗꯨꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯆꯞ ꯂꯦꯞꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯈꯣꯡꯂꯩ ꯂꯥꯛꯄꯗ ꯎꯔꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯄꯨꯔꯦꯜꯅ ꯇꯧꯔꯝꯂꯤ ꯃꯇꯧ ꯑꯗꯨ ꯆꯥꯎꯕꯤ ꯊꯥꯖꯗꯅ ꯃꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯆꯥꯎꯕꯤ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ ꯏꯃꯥꯒꯤ ꯄꯨꯔꯦꯜ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯅꯔꯝꯕ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯠ ꯍꯟꯗꯣꯛꯅꯩ ꯎꯔꯦ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯃꯃꯥ ꯆꯥꯎꯕꯤ ꯑꯃꯗꯤ ꯏꯔꯤꯛꯊꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯤꯕꯗꯨ ꯄꯨꯔꯦꯜ ꯃꯥꯁꯨ ꯏꯔꯤꯛꯊꯥꯒꯤ ꯑꯁꯤꯒꯨꯝꯂ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯊꯃꯣꯏꯗ ꯆꯩꯅ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯅꯪꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯄꯨꯔꯦꯜꯗꯨꯅꯤꯀꯣ ꯑꯩꯒꯤ ꯏꯃꯧꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯆꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯆꯥꯅꯕꯨ ꯑꯗꯨꯝꯅ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ
ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕꯤ ꯏꯃꯧ ꯑꯁꯤꯕꯨꯗꯤꯅꯦ ꯅꯤꯡꯁꯤꯡꯗꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯅꯤꯡꯁꯤꯡꯗꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯏꯔꯤꯛꯊꯥꯕꯨ ꯇꯞꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯏꯔꯤꯛꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯅꯦꯝꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯜꯁꯨ ꯈꯥꯝꯖꯕ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯌꯨꯝ ꯌꯧꯔꯕꯗ ꯆꯥꯎꯕꯤꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯕꯗ ꯃꯄꯥ ꯇꯣꯃꯥꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯐꯩ ꯃꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯜꯂꯣꯏ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯅꯃꯧꯁꯦ ꯑꯃꯨꯛꯇ ꯊꯦꯝꯁꯤ ꯏꯔꯥꯡ ꯂꯩꯖꯕ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯦ ꯑꯩ ꯌꯦꯡꯗꯨꯅ ꯈꯛ ꯂꯩꯕ ꯉꯝꯗꯦꯅꯦ ꯃꯃꯥ ꯑꯩ ꯏꯃꯧꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯁꯨ ꯀꯞꯄꯛꯏ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯖꯕ ꯏꯔꯤꯛꯊꯥꯒꯤ ꯄꯨꯟꯁꯤꯗ ꯈꯪꯍꯧꯗꯅ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯅ ꯄꯨꯔꯦꯜ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯅꯗꯤ ꯇꯥ ꯄꯨꯔꯦꯜ ꯅꯍꯥꯛꯄꯨ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯇꯥ ꯄꯨꯔꯦꯜ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯤꯌꯦ ꯑꯩꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯋꯥꯔꯧꯏ ꯇꯥ ꯄꯨꯔꯦꯜ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛꯊꯥ ꯄꯦꯟꯅ ꯀꯞꯆꯩ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯨꯔꯦꯜ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯏꯔꯤꯛꯊꯥꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯇꯣꯃꯥꯜ ꯁꯥꯎꯅ ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯅꯪ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯣ ꯌꯨꯝ ꯑꯁꯦ ꯁꯥꯒꯤ ꯂꯩꯐꯝ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯨꯔꯦꯜ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯕꯥꯕꯥ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯃꯊꯪꯗ ꯅꯆꯥꯕꯨ ꯈꯟꯅ ꯇꯧꯖꯔꯣꯏ ꯑꯩ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯄꯥꯕ ꯌꯦꯡꯉꯣ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕ ꯏꯃꯧ ꯑꯁꯦ ꯉꯁꯤꯗꯤ ꯁꯥ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯍꯜꯂꯦꯗꯅ ꯑꯩꯗꯤ ꯏꯆꯥꯗꯒꯤ ꯏꯃꯧꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯃꯧꯕꯨ ꯀꯞꯍꯟꯕ ꯅꯪꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯏꯄꯥꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯁꯛ ꯑꯗꯣ ꯏꯃꯥꯒꯤ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯅꯨ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯍꯥꯏꯖꯕ ꯇꯥꯕꯤꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯔꯦꯜ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯃꯁꯜꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯔꯤꯛꯊꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯣꯃꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯁꯜꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯕꯨꯡ ꯑꯍꯨꯝꯗꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯇꯣꯟꯅ ꯇꯥꯆꯧ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩ ꯁꯤꯗ ꯏꯆꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯤ ꯌꯨꯝꯁꯤꯗ ꯏꯆꯜꯕꯨ ꯊꯝꯂꯝꯕ ꯄꯥꯝꯗ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯑꯇꯣꯝꯕ ꯉꯥꯏꯈꯣ ꯅꯆꯜ ꯑꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ ꯅꯆꯜꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯪꯈꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯇꯣꯟ ꯃꯆꯥꯅꯨꯄꯤ ꯏꯔꯤꯛꯊꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯑꯇꯣꯝꯕꯤ ꯏꯔꯤꯛꯊꯥ ꯏꯆꯥꯕꯨ ꯅꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯏꯔꯤꯛꯊꯥ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯖꯔꯕꯁꯨ ꯃꯥ ꯋꯥꯈꯜ ꯇꯥꯏ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩ ꯌꯨꯝꯁꯤꯗ ꯏꯅꯦꯝ ꯏꯀꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯏꯁꯥꯒꯤ ꯈꯟꯗꯨꯅ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯒ ꯇꯥꯆꯧ ꯇꯌꯥꯏ ꯇꯥꯇꯣꯟ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥ ꯄꯨꯔꯦꯜꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯏꯃꯥꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯆꯥꯎꯕꯤꯅ ꯃꯃꯧꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯧꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯧꯅ ꯉꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯤꯒꯨꯝꯅ ꯁꯥ ꯃꯥꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯅꯦ ꯀꯞꯇꯨꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯏꯃꯧ ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ ꯇꯝꯐꯥꯅ ꯏꯅꯝꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ ꯃꯉꯥꯎ ꯊꯤꯕꯤ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯦ ꯇꯣꯃꯥꯜꯅ ꯅꯈꯣꯏꯁꯨ ꯇꯥꯎ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯂꯩꯇꯦ ꯀꯨꯏꯔꯦ ꯁꯤꯈꯤꯕ ꯂꯩꯔꯤꯕꯁꯤꯅ ꯏꯃꯧ ꯅꯠꯇꯦ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯞꯍꯜꯂꯤꯕ ꯃꯍꯥꯛꯇꯨꯗꯤꯅꯦ ꯇꯣꯃꯥꯜ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗꯁꯨ ꯈꯣꯡꯒꯨꯟ ꯇꯥꯍꯜꯂꯣꯏ ꯑꯁꯨꯝꯅ ꯇꯣꯃꯥꯜꯒꯤ ꯋꯥꯍꯩꯗ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯁꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯔꯤꯛꯊꯥꯅ ꯋꯥꯔꯕꯁꯨ ꯃꯕꯨꯡ ꯑꯍꯨꯝꯕꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯤꯛꯊꯥ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯤꯒ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯇꯣꯃꯥꯜꯒ ꯆꯥꯎꯕꯤꯒꯁꯨ ꯅꯨꯡꯁꯤꯔꯕ ꯃꯁꯨꯒꯤ ꯃꯁꯛ ꯎꯖꯕꯗ ꯍꯧꯈꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯕꯨꯡ ꯑꯍꯨꯝꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯆꯜꯒꯤ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜꯁꯨ
ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯨ ꯂꯩꯔꯕꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯔꯤꯛꯊꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯇꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡ ꯏꯔꯤꯛꯊꯥ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯨꯔꯦꯜꯅ ꯏꯔꯤꯛꯊꯥꯕꯨ ꯎꯖꯔꯝꯃꯤ꯫ ꯄꯨꯔꯦꯜ ꯏꯔꯤꯛꯊꯥ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯎꯖꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯔꯤꯛꯊꯥ! ꯏꯔꯤꯛꯊꯥꯁꯨ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯥ ꯏꯕꯣ? ꯏꯔꯤꯛꯊꯥꯒꯤ ꯏꯕꯨꯡ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯄꯨꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯔꯤꯛꯈꯣꯝꯕꯅ ꯏꯃꯥ, ꯈꯨꯔꯥꯁꯤ ꯀꯅꯥꯅꯣ? ꯏꯔꯤꯛꯊꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯃꯥꯁꯨ ꯈꯪꯗꯦꯌꯦ ꯏꯃꯥꯒꯤ ꯊꯣꯏꯕ, ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯄꯨꯔꯦꯜ ꯂꯝꯂꯥꯟꯕ ꯑꯃꯒꯨꯝ ꯃꯆꯥꯒ ꯏꯔꯤꯛꯊꯥꯒꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯊꯤꯕꯤ ꯆꯥꯎꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯆꯥꯎꯕꯤꯗꯨ ꯃꯃꯥ ꯃꯄꯥ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯨ ꯑꯃꯗꯤ ꯃꯕꯣꯛꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯎꯕꯤꯗꯤ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯟꯗ ꯈꯔ ꯐꯖꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯈꯔ ꯈꯖꯤꯛ ꯈꯣꯏꯔꯝꯕ ꯃꯁꯝ ꯑꯗꯨꯁꯨ ꯍꯦꯟꯅ ꯈꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯁꯥꯒꯤ ꯁꯛꯐꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯆꯥꯎꯕꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯁꯛ ꯊꯤꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯁꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯌꯦꯡꯗꯨꯗ ꯆꯥꯎꯕꯤꯗꯨ ꯅꯨꯄꯥ ꯐꯖꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯤꯗꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯆꯥꯎꯕꯤꯗꯨ ꯅꯨꯄꯥ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯥꯎꯕꯤꯗꯨ ꯃꯁꯝ ꯃꯅꯥ ꯏꯈꯣꯏ ꯈꯣꯏꯅ ꯊꯤꯔꯤꯕ ꯃꯁꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯂꯦꯝꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯅꯠꯇꯦ, ꯅꯨꯄꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯇꯥꯔꯣꯏ ꯑꯃꯠꯇꯁꯨ ꯂꯣꯏꯅꯗ ꯆꯥꯎꯕꯤꯗꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯅꯍꯥꯟꯋꯥꯏ ꯃꯇꯝ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯁꯦ ꯐꯖꯕ ꯅꯨꯄꯥ ꯌꯥꯝꯅ ꯆꯠꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯃꯠꯇ ꯆꯠꯄ ꯎꯗꯦꯅ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯍꯜꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯈꯤꯁꯤꯔꯥ? ꯂꯥꯛꯅꯦ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤꯗꯨ ꯍꯧꯔꯤꯕ ꯎꯈꯥ ꯄꯥꯃꯦꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯉꯤ, ꯑꯗꯨꯒ ꯎꯔꯨꯝ ꯊꯨꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯗꯣꯝꯗꯒꯤꯕꯨ ꯂꯥꯛꯈꯤꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯆꯥꯎꯕꯤꯒꯤ ꯃꯇꯥꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯨ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯦ꯫ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯁꯤ ꯅꯕꯨꯛ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦꯗ, ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯅꯊꯟꯇ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯇꯥ ꯈꯣꯏꯅꯧ ꯂꯩꯁꯅꯥꯗ ꯌꯦꯡꯂꯒ ꯆꯥꯎꯕꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯏꯕꯦꯝꯃ ꯐꯖꯕꯤ, ꯏꯇꯥ ꯍꯣꯏꯗꯤ ꯐꯖꯕꯤꯅꯤ꯫ ꯏꯇꯥ ꯍꯣꯏꯒ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦ, ꯃꯥꯡꯖꯕ ꯉꯥꯛꯇ ꯑꯣꯏꯔꯒ ꯇꯣꯛꯏ꯫ ꯏꯁ, ꯃꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯜꯂꯤꯗꯅ꯫ ꯉꯁꯤ ꯐꯥꯎꯕ ꯇꯤꯟꯅꯔꯛꯄꯗ ꯑꯩꯕꯨ ꯏꯇꯥꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯈꯤꯕꯒꯦ? ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯗꯨꯛ ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯁꯤꯃꯕꯀꯣ ꯑꯣꯟꯊꯣꯛꯅ ꯋꯥ ꯌꯥꯝꯖꯈ꯭ꯔꯦ꯫ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯑꯣꯅꯦ, ꯇꯝꯕ ꯄꯥꯈꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯈꯨꯂꯣꯟꯅꯕ ꯌꯥꯡꯗꯧ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯝꯕ ꯄꯥꯈꯪꯅꯣ, ꯑꯗꯨꯁꯨ ꯁꯥꯔꯕ ꯃꯩꯁꯥ ꯃꯔꯛꯁꯤꯗ? ꯈꯪꯗ꯭ꯔꯦꯗ ꯏꯇꯥ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤꯗ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯔꯤꯕꯅꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯇꯥꯒꯤꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯏꯇꯥ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯊꯤꯔꯕꯣ? ꯑꯩꯁꯤꯕꯨ ꯌꯦꯡꯕꯗ ꯃꯤꯒ ꯃꯥꯟꯗ꯭ꯔꯕꯣ? ꯏꯇꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ? ꯀꯨꯆꯨ ꯈꯔ ꯈꯛ ꯃꯨꯕꯁꯤꯗ? ꯏꯇꯥ, ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯝꯅ ꯈꯣꯏꯃꯟꯈ꯭ꯔꯦ꯫ ꯁꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯀꯣꯛꯁꯨ ꯌꯥꯝ ꯆꯥꯎꯔꯦ꯫ ꯑꯩ ꯂꯨ ꯀꯣꯟꯅꯤ ꯏꯇꯥ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯗꯦ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯇꯥ, ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯣ, ꯑꯩꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ? ꯃꯗꯨꯗꯤ ꯏꯇꯥ ꯈꯛꯇ ꯅꯠꯇꯤꯌꯦ, ꯑꯩꯁꯤ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯇꯥꯗꯤ ꯐꯖꯕꯤꯅꯤ, ꯃꯤꯀꯨꯞ ꯑꯃꯗ ꯑꯗꯨꯝ ꯌꯥꯈꯤꯅꯤ꯫ ꯂꯨꯔꯤꯕꯗꯤ ꯑꯊꯤꯕꯤ ꯑꯩꯒꯤꯅꯤ꯫ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯁꯥꯒ ꯆꯥꯟꯅꯕ ꯈꯔꯗꯤ ꯌꯦꯡꯁꯤꯕ꯫ ꯅꯪꯁꯨꯅꯦ ꯅꯤꯡꯉꯥꯏ ꯆꯥꯎꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯇꯥ, ꯑꯩꯗꯤ ꯑꯊꯤꯕꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯤꯔꯕꯗꯤ ꯏꯆꯥꯗꯨꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯅꯠꯇꯦ, ꯀꯔꯤ ꯃꯥꯟꯗꯣꯏꯅꯣꯕ? ꯏꯇꯥ, ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤꯒꯨꯝ ꯏꯆꯥꯗꯨꯗꯤ ꯑꯩ ꯋꯥꯍꯟꯅꯤꯡꯗꯦ ꯏꯇꯥ꯫ ꯏꯇꯥ, ꯌꯦꯡꯉꯨꯇꯨ, ꯑꯥꯗ ꯇꯝꯕ ꯄꯥꯈꯪ ꯈꯔ ꯂꯥꯛꯂꯤꯕꯁꯦ꯫ ꯏꯇꯥ, ꯂꯥꯛꯂꯦ, ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯏꯇꯥ,
ꯈꯣꯏꯔꯥꯖꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯖꯔꯣ ꯑꯗꯨꯒꯅꯦ ꯂꯥꯏꯕꯛ ꯆꯥꯡꯁꯨ ꯌꯦꯡꯖꯔꯣ ꯍꯣꯏ ꯏꯇꯥ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯁꯤ ꯑꯁ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯈꯣꯡꯂꯩꯁꯦ ꯑꯣꯟꯊꯣꯛꯅ ꯇꯞꯊꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯔꯕ ꯃꯇꯨꯡ ꯇꯝꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯍꯨꯝꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯂꯩꯁꯅꯥ ꯃꯥꯅ ꯀꯧꯔꯛꯂꯤ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯕ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥꯗꯨ ꯆꯥꯎꯕꯤ ꯃꯥꯅ ꯄꯥꯝꯈ꯭ꯔꯕ ꯃꯥꯜꯂꯤ ꯎꯈꯥ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯥꯎꯕꯤꯁꯨ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ ꯆꯥꯎꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯏꯪꯉꯛꯏ ꯃꯁꯥꯗ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯅꯔꯤ ꯆꯥꯎꯕꯤ ꯃꯥꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯆꯥꯎꯕꯤꯅ ꯋꯥ ꯉꯥꯡꯂꯛꯏ ꯅꯣꯏ ꯑꯍꯨꯝꯗꯤ ꯀꯥꯏꯗꯒꯤꯅꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯨꯜꯂꯣꯟꯅꯕ ꯃꯆꯥ ꯑꯣꯏꯗꯣꯏꯔꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯋꯥ ꯉꯥꯡꯗꯦ ꯆꯥꯎꯕꯤꯗꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯥꯎꯕꯤꯁꯨ ꯍꯟꯕ ꯅꯠꯇꯦ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯩ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ ꯑꯩꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯕ꯭ꯔꯕ ꯆꯥꯎꯕꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯥꯊꯩꯕꯤꯕ ꯑꯣꯏꯅ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯁꯨꯝ ꯈꯪꯅꯁꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯂꯥꯟꯅ ꯈꯟꯕ ꯇꯧꯕꯤꯒꯅꯨ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯏꯆꯜꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯩꯒꯤꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯖꯩ ꯑꯗꯨꯒ ꯏꯇꯥꯁꯤꯒꯤꯅ ꯆꯥꯎꯕꯤ ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯛꯅꯋꯩ ꯀꯔꯤꯕꯣꯏ ꯅꯨꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯇꯥ ꯆꯥꯎꯕꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯔꯕꯗꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯇꯥꯟꯅꯕ ꯇꯥꯔꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯣ ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯩꯁꯦ ꯐꯖꯅ ꯎꯕ꯭ꯔꯕ ꯍꯥꯏꯌꯣ ꯑꯩꯕꯨ ꯐꯖꯕ꯭ꯔꯕ ꯍꯣꯏ ꯐꯖꯩ ꯌꯥꯝꯅ ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯁꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯕ ꯀꯗꯥꯏꯗ ꯉꯥꯎꯕꯤꯅꯣ ꯅꯪꯕꯨ ꯅꯁꯛ ꯈꯨꯊꯤꯗꯨꯒ ꯑꯩꯕꯨ ꯄꯨꯕꯤꯔꯣ ꯀꯥꯏꯅ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯆꯥꯎꯕꯤꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯩꯅ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯑꯩ ꯁꯤꯕꯨ ꯑꯉꯥꯎꯕꯤ ꯃꯥꯟꯕ꯭ꯔꯣ ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯑꯩꯅ ꯊꯤꯅꯤꯡꯗꯨꯅ ꯊꯤꯕ꯭ꯔꯣ ꯁꯤꯕꯣ ꯑꯩꯅ ꯍꯦꯟꯅ ꯐꯖꯅꯤꯡꯉꯤꯕꯅꯤ ꯆꯥꯎꯕꯤꯒꯤ ꯃꯁꯤꯡ ꯍꯧꯔꯛꯄꯁꯤꯗ ꯂꯩꯁꯅꯥꯅ ꯃꯇꯥꯏ ꯕꯦꯝꯃꯕꯨ ꯈꯥꯝꯂꯤ ꯏꯇꯥ ꯌꯥꯔꯁꯤ ꯆꯠꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣꯕ ꯏꯇꯥ ꯍꯜꯂꯁꯦꯕ ꯆꯥꯎꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯐꯖꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯅ ꯆꯥꯎꯕꯤꯗꯨ ꯑꯁꯥꯎꯕ ꯍꯟꯈ꯭ꯔꯦ ꯎꯁꯤꯠꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯊꯤꯕꯤ ꯅꯪꯗꯤ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯆꯥꯎꯕꯤꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯉꯨꯡ ꯏꯇꯧꯁꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯗꯅꯦ ꯍꯟꯖꯤꯟꯕ ꯑꯣꯏꯌꯨ ꯃꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯣꯜꯅꯤ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯁꯅꯨ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯆꯦꯟꯈꯤꯕꯗꯣꯝꯗ ꯂꯩꯁꯅꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥꯗꯨꯅꯁꯨ ꯃꯈꯥ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯅꯇꯥ ꯉꯥꯎꯕꯤꯁꯤꯕꯨ ꯅꯪꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯤꯕꯗꯤ ꯃꯁꯛ ꯈꯔꯗꯨ ꯊꯤꯖꯕꯒꯤ ꯋꯥꯅꯤ ꯃꯥ ꯉꯥꯎꯕꯤ ꯅꯠꯇꯦ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯕꯨ ꯆꯅꯨꯔꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯅꯦ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯒꯅꯨ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯂꯤꯕꯅꯣ ꯅꯠꯇꯦ ꯏꯆꯜꯏꯕꯦꯝꯃꯅ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯋꯥꯈꯜ ꯆꯣꯏꯔꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯀꯨꯆꯨ ꯈꯔ ꯃꯨꯖꯔꯕꯁꯨ ꯃꯁꯝ ꯑꯁꯦ ꯈꯔ ꯈꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯇꯥꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕꯅꯤ ꯏꯆꯜꯒꯤ ꯃꯤꯡꯗꯨꯕꯨ ꯂꯩꯁꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤꯕꯨ ꯂꯩꯁꯅꯥ ꯍꯥꯏꯖꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗ ꯏꯆꯦꯜ ꯑꯁꯤꯅ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯃꯨꯖꯩ ꯀꯔꯤꯒꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯗꯕ ꯑꯩꯒꯤ ꯃꯤꯡꯂꯦꯟ ꯑꯁꯤꯕꯨ ꯇꯥꯔꯒ ꯏꯕꯨꯡꯒꯤ ꯋꯥꯈꯜꯗ ꯄꯥꯝꯃꯨꯕ ꯐꯥꯎꯔꯤꯕ ꯃꯔꯝꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅꯗꯤ ꯈꯪꯖꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯋꯥ ꯃꯔꯤꯛ ꯑꯝꯇꯁꯨ ꯉꯥꯡꯗꯦꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗꯤ ꯋꯥ ꯉꯥꯡꯂꯣꯏ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡꯅꯤ ꯑꯗꯨꯗꯤ ꯏꯕꯣ ꯅꯆꯜ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯍꯪꯒꯣꯏꯕ ꯐꯥꯎꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯤꯗ ꯏꯇꯥꯔꯣꯏ ꯀꯅꯥꯃꯁꯨ ꯂꯣꯏꯅꯗ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯂꯩꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ
ꯅꯈꯣꯏꯒꯤ ꯁꯪꯒꯥꯏꯕꯨ ꯀꯌꯥꯝ ꯂꯥꯞꯄꯒꯦ? ꯈꯔ ꯈꯖꯤꯛ ꯂꯥꯞꯄꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯒ ꯊꯤꯡꯗꯣꯛꯁꯤꯉꯥꯏꯗꯅ꯫ ꯌꯥꯅꯤꯡꯗꯦ ꯏꯕꯨꯡ, ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ, ꯅꯥꯏꯇꯣꯝ ꯑꯗꯨꯝ ꯍꯟꯖꯒꯦ꯫ ꯃꯔꯩ ꯇꯧꯅꯨ ꯁꯛꯍꯦꯟꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯔꯣ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ, ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯦꯛ ꯈꯔ ꯆꯈꯠꯄ ꯍꯧꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯈꯔ ꯈꯖꯤꯛ ꯂꯥꯞꯇꯛꯅ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯨꯡ ꯏꯜꯂꯤ꯫ ꯏꯐꯨꯟ ꯊꯥꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯅꯨꯄꯥꯗꯨ ꯃꯈꯥ ꯇꯥꯔꯤ꯫ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯂꯩ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡ, ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯏꯆꯜꯕꯨ ꯍꯦꯛ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯍꯥꯏꯅꯤꯡꯈꯤꯕ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ꯫ ꯍꯥꯏꯈꯤꯔꯣꯏꯗ, ꯀꯣꯟꯅ ꯁꯨꯝ ꯍꯥꯏꯒꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯒꯦ꯫ ꯅꯪꯗꯤ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯁꯣꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ꯭ꯔꯥ? ꯂꯥꯛꯇꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯇꯥꯕꯨ ꯑꯩꯅ ꯊꯤꯕꯗ ꯃꯐꯝ ꯑꯁꯤ ꯌꯧꯈꯤꯕꯅꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯆꯠꯄ꯭ꯔꯥ? ꯃꯗꯨꯃꯗꯤ ꯆꯠꯂꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ꯫ ꯑꯣ, ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯍꯥꯏꯔꯒꯦ, ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ꯫ ꯏꯕꯨꯡꯒꯤ ꯋꯥꯁꯦ ꯑꯔꯨꯕ ꯑꯃ ꯃꯥꯜꯂꯤ, ꯍꯥꯏꯔꯒ ꯈꯪꯂꯁꯤ꯫ ꯃꯥꯟꯅꯕ ꯋꯥ ꯑꯣꯏꯔꯕꯗꯤ ꯃꯤꯅ ꯍꯥꯟꯈꯤꯅꯤꯀꯣ ꯏꯕꯨꯡ꯫ ꯂꯩꯁꯅꯥꯒꯤ ꯆꯤꯡꯅꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨ ꯏꯉꯉꯛꯅ ꯂꯩꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯏꯈꯪ ꯈꯪꯂꯕ ꯑꯃꯒꯨꯝ ꯂꯩꯁꯅꯥꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯕꯤꯗꯨ ꯏꯁꯥꯎ ꯍꯦꯛ ꯁꯥꯎꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯕꯣꯛ ꯏꯕꯦꯝꯃ ꯊꯔꯣꯅ ꯆꯥꯎꯕꯤꯗ ꯇꯞꯅ ꯍꯪꯉꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯍꯥ? ꯀꯔꯝꯕ ꯅꯨꯄꯥꯒ ꯈꯠꯅꯔꯦ? ꯇꯥꯃꯣ ꯑꯕꯣꯛꯇ ꯇꯥꯁꯤꯗꯅ꯫ ꯏꯕꯣ, ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯉꯦꯛꯐꯝ ꯊꯩ꯫ ꯊꯔꯣꯁꯨ ꯏꯇꯞ ꯇꯞꯅ ꯃꯈꯥꯗꯨꯃꯛ ꯇꯥꯔꯤ꯫ ꯏꯕꯣꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯕꯣ, ꯑꯩꯁꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ꯫ ꯑꯩ ꯅꯨꯄꯥ ꯄꯥꯝꯃꯤ ꯏꯕꯣ, ꯑꯩ ꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯁꯤꯅꯤ꯫ ꯍꯩ, ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯏꯕꯣ, ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯄꯣꯛꯑꯝꯃꯤꯁꯤꯕꯣ? ꯑꯣ, ꯅꯪ ꯄꯣꯛꯂꯝꯗꯥꯏꯗ ꯅꯃꯥꯗꯣ ꯀꯥꯡꯕꯣꯡ ꯌꯥꯝꯅ ꯆꯥꯈꯤꯕꯅꯤ꯫ ꯏꯕꯣ, ꯍꯧꯖꯤꯛꯇꯤ ꯏꯕꯣꯛꯁꯨ ꯁꯣꯜꯂꯤ꯫ ꯅꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩ ꯈꯛꯇꯅ ꯏꯕꯣꯛ ꯍꯣꯏꯕꯨ ꯁꯦꯟꯅꯕ ꯉꯝꯃꯣꯏ꯫ ꯏꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯏꯕꯣꯛ ꯍꯣꯏꯒꯤꯗꯃꯛꯇꯅꯦ ꯏꯁꯨꯅ ꯑꯗꯨꯛ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯕꯣꯛꯀꯤ ꯆꯠꯂꯣꯏ꯫ ꯏꯕꯣ, ꯑꯗꯨ ꯑꯗꯥ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥ ꯐꯖꯕ ꯑꯃ ꯄꯤꯌꯨ꯫ ꯁꯤꯗꯤ ꯌꯥꯅꯁꯦꯕꯣ, ꯋꯥꯁꯦ ꯁꯤꯗꯤ ꯌꯥꯅꯁꯦꯕ꯫ ꯌꯦꯡꯉꯣꯏ, ꯏꯕꯣꯛ ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯁꯛ ꯈꯛꯇꯃꯛ ꯌꯦꯡꯕ ꯌꯥꯗꯦꯅꯦ꯫ ꯊꯃꯣꯏ ꯁꯦꯡꯕ, ꯀꯠꯊꯣꯛꯄ ꯍꯩꯕ ꯅꯨꯄꯥ ꯊꯤꯒꯗꯕꯅꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯚꯥꯞ ꯇꯥꯔꯦꯗꯅ꯫ ꯊꯃꯣꯏ ꯁꯦꯡꯕ ꯁꯦꯡꯗꯕ, ꯑꯩꯗꯤꯅꯦ ꯐꯖꯕ ꯅꯨꯄꯥ ꯄꯥꯝꯃꯤ, ꯑꯇꯩ ꯋꯥ ꯑꯩ ꯈꯪꯗꯦ꯫ ꯏꯄꯨꯒ ꯅꯣꯏ ꯑꯅꯤ ꯇꯥꯟꯅꯔꯒꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯒꯗꯧꯅꯤ꯫ ꯆꯪꯉꯣ ꯆꯪꯉꯣ ꯏꯃꯨꯡꯗ, ꯃꯤꯡꯁꯦꯜ ꯂꯩꯕꯅꯤꯀꯣ, ꯃꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ꯫ ꯊꯤꯔꯦ ꯈꯪꯂꯕ ꯁꯛꯁꯦ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯤ꯫ ꯅꯪ ꯅꯁꯥꯅ ꯐꯥꯎꯕ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯖꯔꯤꯕ ꯁꯛꯇꯝꯗꯣ ꯅꯨꯄꯥ ꯀꯅꯥꯅꯗꯤ ꯌꯦꯡꯅꯤꯡꯕ ꯐꯥꯎꯅꯤ? ꯏꯕꯣ, ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ? ꯑꯩꯁꯦ ꯐꯖꯔꯣ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯕ? ꯍꯩ, ꯅꯄꯨ ꯂꯥꯛꯄ ꯅꯍꯥꯟꯂꯅꯤ, ꯆꯥꯎꯗ ꯂꯣꯏꯁꯤꯜꯂꯨꯆꯣ, ꯆꯠꯂꯣ꯫ ꯌꯥꯔꯦꯕꯣ, ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯅꯣꯏ꯫ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯌꯦꯡꯉꯣ, ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ꯫ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯆꯥꯎꯕꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯄꯨ ꯇꯣꯝꯆꯧꯁꯨ ꯂꯥꯛꯂꯤ꯫ ꯑꯩ, ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ? ꯅꯁꯨ ꯐꯖꯕꯤꯁꯤꯅ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯦ? ꯑꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ? ꯅꯨꯄꯥ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ, ꯅꯨꯄꯥꯒꯤ ꯋꯥꯕꯨ ꯀꯔꯤꯅꯣ? ꯑꯃ ꯀꯣꯛ ꯍꯦꯛ ꯄꯤꯕꯤꯈꯤꯕ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯨ? ꯑꯣ, ꯑꯃꯠꯇ ꯅꯠꯇꯦꯌꯦ, ꯆꯥꯝꯃ ꯍꯦꯟꯅ ꯄꯤꯔꯕꯅꯤ꯫ ꯑꯣ, ꯑꯄꯥꯝꯕ ꯌꯥꯎꯗꯦꯌꯦ꯫ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯥꯅꯣꯅꯦ? ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯗꯣ? ꯑꯣ, ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯠꯇꯦꯌꯦ, ꯅꯁꯨ ꯅꯨꯄꯤ ꯁꯛ ꯐꯖꯕꯤ ꯑꯁꯤꯅꯅꯦ ꯅꯨꯄꯥ ꯈꯜꯂꯤꯕ, ꯆꯤꯜꯍꯥꯎ ꯊꯤꯔꯤꯕ꯫ ꯏꯍꯦ, ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯈꯪꯖꯗ꯭ꯔꯦꯗꯅ꯫ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯨꯄꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯁꯨꯅ ꯈꯜꯂꯤꯕꯁꯦ ꯑꯆꯨꯝꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨ ꯁꯛꯊꯤꯕꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯌꯦ꯫ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ꯫ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯄꯁꯨ ꯌꯥꯝ ꯍꯩ꯫ ꯍꯩ, ꯃꯇꯧ ꯀꯔꯝꯅꯅꯣ ꯃꯥꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯂꯤꯕꯗꯤ? ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣ, ꯏꯁꯨꯅꯅꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯄꯤꯌꯨ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯃꯔꯝ ꯆꯥꯎꯅ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ꯫
ꯃꯔꯝ ꯂꯩꯈ꯭ꯔꯄꯣꯠꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩꯉꯣꯟꯗ ꯃꯔꯤ ꯃꯈꯣꯡꯗꯨ ꯆꯨꯝꯅ ꯍꯥꯏꯌꯨꯗꯅ ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯀꯥꯟꯗ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯂꯩꯈꯤꯕꯗꯣ ꯅꯨꯄꯥ ꯅꯪꯁꯨ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯅꯨꯄꯤ ꯅꯪꯅ ꯎꯔꯤꯕ ꯃꯈꯩ ꯑꯩꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤꯅꯦ ꯅꯁꯨ ꯑꯁꯤꯅ ꯀꯞꯂꯤꯕꯁꯦ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯖꯔꯒ ꯀꯞꯂꯤꯕꯅꯤ ꯃꯥꯅ ꯋꯥꯖꯈꯤ ꯃꯇꯧ ꯀꯌꯥꯗꯣ ꯃꯥꯒꯤ ꯃꯆꯥꯗꯨꯗꯗꯤ ꯑꯣꯏꯍꯟꯕ ꯄꯥꯝꯗꯕ ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯊꯤꯔꯤꯕ ꯍꯣꯏꯅꯦꯍꯦ ꯅꯨꯄꯤ ꯃꯗꯨꯁꯨ ꯆꯨꯝꯃꯤꯗꯅ ꯑꯩꯒꯤ ꯏꯁꯨꯁꯤꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯔꯝꯂꯤꯗꯅ ꯌꯦꯡꯉꯨ ꯅꯁꯨ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯃꯨꯠꯄ ꯇꯥꯕꯅꯤ ꯃꯗꯨꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯅꯤ ꯃꯁꯤꯁꯨ ꯈꯟꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯊꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯅꯁꯨ ꯂꯩꯁꯥꯕꯤꯁꯦ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕꯅꯤ ꯑꯐꯕ ꯅꯨꯄꯥꯒ ꯂꯥꯏꯔꯤ ꯐꯖꯕ ꯅꯨꯄꯥ ꯑꯣꯏꯅ ꯊꯤꯒꯗꯧꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯣꯏꯕꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯏꯁꯨ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕꯅꯤ ꯀꯔꯤꯒꯤ ꯇꯖꯣꯞ ꯊꯤꯔꯨꯅꯤꯒꯦ ꯏꯁꯨꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯗꯅ ꯍꯣꯏ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯁꯤꯅꯗꯤꯅꯦ ꯅꯨꯄꯥꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅꯗꯤ ꯂꯥꯛꯑꯣꯏꯗꯅ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯅꯨꯄꯤ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯁꯨ ꯁꯛꯊꯤꯕꯤꯁꯤꯒꯤ ꯅꯨꯄꯥ ꯐꯖꯕ ꯊꯤꯗꯧꯔꯤꯕ ꯊꯤꯗ ꯌꯥꯔꯤꯕ꯭ꯔꯣ ꯊꯤꯔꯁꯨ ꯁꯅꯥꯅꯤ ꯁꯅꯥ ꯑꯊꯤꯕ ꯃꯁꯦꯜ ꯀꯟꯈꯠꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯍꯦꯔꯥ ꯅꯪꯁꯨ ꯅꯆꯤꯟꯅꯔꯩ ꯀꯤꯡꯒꯗ ꯋꯥꯗꯣ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯅꯪ ꯂꯧꯗꯅ ꯏꯁꯨꯁꯦ ꯃꯁꯛ ꯊꯤꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯏꯗ ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯈ꯭ꯔꯦ ꯑꯩꯗꯤ ꯍꯦꯛ ꯆꯪꯖꯍꯧꯔꯒꯦ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯇꯥꯖꯅꯤꯡꯗꯝꯅ ꯇꯧꯔꯤꯁꯤ ꯃꯁꯛ ꯑꯁꯤꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯃꯕꯣꯛ ꯏꯕꯦꯝꯃ ꯊꯔꯣꯗꯨ ꯃꯆꯨꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ ꯍꯥꯏ ꯕꯦꯝꯃ ꯅꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯅꯁꯝ ꯅꯅꯥ ꯄꯨꯟꯁꯤꯜꯂꯨ ꯉꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ꯭ꯔꯣ ꯏꯕꯣꯛꯀꯤ ꯃꯤꯠ ꯑꯁꯤꯅꯅꯦ ꯁꯪ ꯎꯔꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯥꯅꯤꯀꯣ ꯏꯕꯣꯛꯅ ꯎꯔꯕꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯇꯅ ꯏꯕꯣꯛꯇꯤ ꯀꯃꯥꯏꯅ ꯎꯔꯤꯕ 이해 온통은 와 ꯌꯥꯝꯈ꯭ꯔꯦꯗꯀꯣ 이복ꯅ 우리 하래디 꼭 우리다나 그리노네 마시고 아이디 야로이고 뭐 마석도 약 티람바다네 숨짓 바이라가 딴게담니 坑 하이 따와이디니 낭보 마시디바 까나디 하이라가도 카라시에모 하이나 키브 마tung 인나 마코기 윰 아시다 미토 크레 역실락레 미락바기 마콜 따이 하이다나 타로도 답나 토이 수망 마토나 시다 마마마사 leptun leiramli 타로도 모모녹투나 락리바 미에두부 ꯀꯧꯁꯤꯜꯂꯤ ꯀꯅꯥ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯃꯦꯂꯩꯗꯨ ꯊꯔꯣꯗ ꯊꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯏꯆꯦ ꯑꯩ ꯃꯦꯂꯩꯅꯦ ꯑꯣ ꯑꯩꯁꯨ ꯃꯥꯜꯂꯦꯗꯅ ꯈꯜꯂꯦꯕ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯐꯝꯁꯤ ꯌꯥꯅꯤꯗ ꯏꯆꯦ ꯃꯈꯥꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒꯦ ꯌꯥꯗꯦ ꯃꯊꯛꯁꯤꯗ ꯀꯥꯔꯧ ꯀꯩꯗꯧꯒꯦ ꯃꯦꯂꯩꯗꯨ ꯏꯇꯞ ꯇꯞꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ ꯃꯦꯂꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯅꯥꯏ ꯀꯨꯆꯨ ꯇꯥꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯦꯂꯩꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯥꯈꯠꯂꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯅ ꯊꯔꯣꯅ ꯐꯤꯗꯥ ꯊꯥꯔꯤ ꯕꯦꯝꯃ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯁꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯐꯝ ꯊꯔꯣꯒꯤ ꯃꯇꯧ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯂꯩꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ ꯐꯤꯗꯥꯗꯨꯗꯁꯨ ꯐꯝꯊꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎꯃꯌꯨꯝ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯂꯩꯅ ꯏꯪꯅ ꯏꯆꯦ ꯕꯦꯝꯃ ꯏꯆꯦ ꯍꯩꯔꯥ ꯈꯔ ꯄꯨꯖꯔꯛꯄꯅꯦ 이시 어이는 싸나봐 하이드나 이스 뿌럭트라수 야랍두다 온통네 얌나무 뿌레이다 이모 사나도 비자닝도나 떠오보니 아이 한번 나떼대지 아도 밀네야 이사누빠디에 야락트라보 하이마 아이기 낙다 밤리버세 이시부 우드라브로 타로디 탐모이다 띵라고 파위 밀레이마기 만낙다 밤리바 아무바 누빠두다수 예니 타로니 잉락버시다 ꯑꯆꯧꯕ ꯃꯌꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯕ ꯅꯨꯄꯥꯗꯨ ꯃꯣꯃꯣ ꯅꯣꯛꯁꯤꯜꯂꯛꯏ ꯃꯇꯧꯗꯨ ꯎꯔꯒ ꯊꯔꯣꯗꯨ ꯏꯈꯪ ꯈꯪꯅ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯁꯤꯗꯤ ꯏꯁꯨꯗꯒꯤ ꯍꯦꯜꯂꯤꯗꯅ ꯁꯤꯗꯤ ꯃꯇꯥꯡꯗꯨ ꯌꯥꯝꯅ ꯆꯥꯅ ꯃꯁꯨꯏꯕꯦꯝꯃ ꯆꯥꯎꯕꯤꯁꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯊꯔꯣꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯁꯨ ꯆꯥꯎꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ ꯆꯥꯎꯕꯤ ꯃꯥꯅꯁꯨ ꯍꯪꯂꯛꯂꯤ
इबो कदाइनो लाक्ट्रबो चौबी मागी अथीब मसक उरगा मेलेसु वखलदा खली इस अईगी इसा अमुबगा ओंथोकना सानरेदना सिदे कयादा थीरिब नुपी मसानो ओंथोकनासु थीदको चौबीदु ममी लेकाई कोइदुना कोयेंग हेक येंगी मुना येंगसिलुदबा मरमना भाभाप ओसिलुदे मसु चौबीगी मतौ असिदा थारोना इंगित कयामा पीरी अदुबु चौबी मानदि खंगदे थारोना पीरीब इंगितु अमुबा नुपा अदुना भाप तारदुना मान ओइना फुक हगलगलगा नंगना थीरिदो अईनी अईसे लई नुपादुदा मुना येंगलगा चौबीदु याम तपना ए नंगदी अइंगोंदगी हेना थीना कईगिनो अदु याम थीरिदे नंगसु थीरिसिदि इस नंगना थीबदुना खुथी अमा अईगिसिना मखल अमा सक्थीबे नंगी मिंगबु कई कौगे अमुबा नुपासिगी वांगांग संगांगदा चौबीदु साउनिंगबा खरा पोई हेक्ता हाइबा याब्रो नंगसु थीरे अईसु थीरे अखोइनी सबजारे अखोइनी लुहोंगसे अईदी अथीब नुपा पामदे अईदी फजबा पामे फजबबु पामदबु कना लेगे नंग अईगी लेबुक्ते तमलबनि खालो नंगदी थीबा खक्सु नतना नयासु याम सौई अईदी मया सौबु नुपादी पामदे नसक अदु याम थीरगा फजबा पामी केगिनो नथौ लेब्रो नंगी इसा मसक फजनमनी मपा लौबगी मुहुत्ता नंगोइना लौरबदे अनिदुगी मरैदु ताबदा मेलेदु वाहाइरे हाय तोकलो कैदौगी नोइबो इबुंगो नंगसु अमुक्ता तुमिन लैयो मसी मीगी युमने ममादा हाइफेट अमुक येंगलगा नुपादु मखा ताई इमा अईदी मा पामे हिंगनिंगबा फाउद्रबा इसे मागे थीबि मसक उरगा अई थौनामा लाख्रेमा अई मामु पामे नुपासिगी वाहाइदु ताबदा चौबीदु कप्पा हौरगने बो इबो अईदी अथीब नुपा पामदेना हाइबा नत्रबा नंगना थोगनबा गाक्तनी हौजिकि करी सारेसे अईदी यारोय आइसिनी अईदी यारोयबा अई सुक्या यारोय आइसिनीको अईदी यारोय आइसिनी वाहाइदु हाइरमलगा चौबी इमुंगदा थुना चंख्रे इकाई खंगदबा अमुबा नुपादुसु थारोदा मोनसिलै इबो अईदी मा पामे नंगिना सुसे एंगोना पिबिरो अमुबा नुपासिदा मुना येंगलगा थारो मानासु हाइरकले इबुंगो अमुबा नंगना पामनसु इसुना यादे हाइरिने इबो अइनतना नसुसिबु लौबिनबा नुपा लाकिद्रा नुपासिगी वाहिदु तारगा थारोदु यारक्ता ngangi इस तीरिबा मसक असिगा कयादु इसितुना nganglibनो मया असिगा हेदि कमदौनि करी हाइबनोबो इबुंगो अई खंगदे इसुना पामददि पामद्रे हाइनिंगाई वा लैते इबोक्सु मुनौता खनबियो अईगी थीरिबा सक्सिगा नसुगी थीरा मसक असिगा करीदा खेनबगेबो हो नंगना नया सौरिसिदि मसिनि खेनबा अईना ममो नोक्ट्रबदि यासे चौवे हाइबा खंगदबनि मसिगिदि वाबिरु नोइबो इस अनमो थोकना कलिदुना सिदिया मसा फावबा ngangnaba ngamjingai मेलेसु अमुक यावरई इसे बेमा इसाना सुक्याम पामजरदबु कोक पिबिरो कैदौगे मेलेया अईदी फजबा नुपा थीबने अथीबदि पामदेनि नंगबो इसिया माना मानबा चेक्लासिंगना बुन्ना सक्तामिना हाइबदो इसिबु काउबिरब्रो मेलेया अई खंगत्रे मपुगने अमुक्ता तानखिगे अदुगा येंगलसि तानबदि कैसु काइदि इचे अदुबु याबिदबदि यारुको इसिया इस ओंथोकना लुदौरिदा सिदिया खनबा याबा खल्लबा मतुंग थारोना मकोक सानदुना ममा मचानिदु थादोक्रे अनिदु हेक चखिबगा थारोदु याम थुना मसुगी मनाक असिदा चंगसिली बेमा इबोकी बेमा नंगमु काइदा लैगे फमुंग अदुदा फमदुना चौबीदु हेहि कपतुना लैरमले मसुगी मनाक नकना थारोसु थुना फमथै इसुबु कपलब्रो इबो लेकासिगी ममांगदा यामी काइसे यामी काइ इबो करीगी काइरिबनो नुपा मसक थीबा मना सक्थीबी चौबीगी मनाक्ता लाइना हाइबदो अई काइबो इसे मदुगिबु हेना खंजिनबा हौनब्रो अंगावबिया असेंग मसुम हाइबदबु सावबा हौनदे कोइ बेमा इबो अई नुपा पामजे अई नुपा मखना थीरेरोइ अई तुमिना लेख्रगिबो अई नुपा पामजे हाय
ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯀꯞꯀꯅꯨꯁꯦ, ꯏꯁꯨꯒꯤ ꯑꯕꯣꯛ ꯂꯩꯔꯤꯗꯅ. ꯏꯕꯣ, ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯛꯅꯕꯅꯤ, ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯈꯜꯂꯔꯣꯏ. ꯑꯩ ꯐꯖꯕꯗ ꯉꯥꯎꯗ꯭ꯔꯤꯕꯣ. ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯒꯦ. ꯉꯥꯏꯈꯣ, ꯅꯪꯒꯤ ꯅꯇꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯨ ꯅꯨꯄꯥ ꯑꯃꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯅꯦ. ꯃꯗꯨꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯅꯤ. ꯃꯥꯅ ꯏꯔꯥꯡ ꯇꯧꯁꯤꯟꯗꯨꯅ ꯐꯥꯕꯅꯤ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯣ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯁꯤꯁꯦ, ꯀꯞꯄꯗ ꯋꯥꯔꯝꯂꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯅꯄꯨꯗꯣ ꯊꯕꯛ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ. ꯀꯔꯤꯅꯣ ꯈꯔ ꯂꯥꯡꯅꯨꯈꯤꯒꯦ. ꯀꯞꯄ ꯇꯣꯛꯑꯣꯀꯣ. ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯎꯕꯤ ꯃꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯆꯥꯎꯕꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯁꯥꯐꯣꯡꯂꯛꯂꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯍꯥꯏꯕꯒꯤ? ꯏꯃꯥ ꯂꯩꯔꯤꯗꯅ. ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯎꯕꯗ ꯆꯥꯎꯕꯤ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ. ꯏꯪꯆ ꯇꯞꯆꯕꯤ ꯃꯇꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯪꯂꯛꯏ. ꯏꯆꯥꯕꯨ ꯀꯔꯤ ꯄꯥꯝꯕꯒꯦ? ꯏꯃꯥꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯗꯅ. ꯏꯃꯥ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯤ ꯌꯥꯝꯅ ꯐꯖꯩꯀꯣ. ꯀꯔꯤꯒꯤ ꯑꯗꯨꯛ ꯐꯖꯕꯅꯣ? ꯇꯝꯕ ꯄꯥꯈꯪ ꯀꯅꯥꯅ ꯏꯃꯥꯕꯨ ꯎꯕꯗ ꯉꯥꯎꯅꯈꯤꯕ ꯇꯥꯔꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯅꯦ. ꯏꯃꯥ, ꯅꯆꯥꯗꯤ ꯑꯄꯪꯕꯤꯅꯤ. ꯅꯆꯥꯅ ꯄꯥꯝꯖꯕ ꯀꯩꯁꯨ ꯂꯩꯖꯗꯦ. ꯅꯆꯥ ꯑꯩꯅ ꯀꯜꯂꯛꯆꯕꯗꯤ ꯏꯃꯥꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯏꯃꯥ. ꯋꯥꯔꯨꯔꯅꯨ ꯏꯃꯣ, ꯀꯞꯂꯒꯅꯨ ꯏꯃꯣ. ꯏꯆꯥꯅ ꯄꯥꯝꯖꯕ ꯄꯨꯝꯕ ꯉꯁꯤꯗꯤ ꯅꯃꯥ ꯑꯩꯅ ꯄꯤꯔꯒꯗꯕꯅꯤ. ꯏꯃꯥ, ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝ ꯑꯃ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯗ꯭ꯔꯒ ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯆꯥꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯏꯃꯥ, ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯇꯥꯝꯈ꯭ꯔꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯀꯗꯕ ꯃꯥꯟꯅꯩ. ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯨꯕ ꯏꯃꯥ. ꯂꯩꯔꯅꯤ, ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯏꯃꯥꯁꯨ ꯑꯗꯨꯝ ꯂꯩꯔꯅꯤ. ꯌꯦꯡꯉꯣꯏ, ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯨ. ꯏꯃꯥ ꯊꯨꯅꯃꯨꯛ ꯂꯥꯛꯀꯦ. ꯀꯗꯥꯏꯗꯅꯣ ꯏꯃꯥ? ꯏꯃꯥ, ꯅꯪ ꯆꯠꯈꯤꯅꯨꯕ. ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯕꯤꯌꯨ. ꯅꯪꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯆꯦ ꯅꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯏꯃꯣꯝ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯒ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ? ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯀꯥꯎꯏ ꯍꯥꯏꯕꯒꯤ ꯏꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯏꯃꯥ ꯆꯠꯂꯦꯀꯣ, ꯏꯃꯥ ꯆꯠꯂꯦ. ꯏꯃꯥ! ꯏꯃꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯆꯥꯎꯕꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ. ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯪ ꯂꯪꯅ ꯄꯥꯡꯂꯤ. ꯑꯃꯨꯕ ꯃꯃꯥꯏ ꯑꯗꯨꯗꯅ ꯍꯨꯃꯥꯡ ꯀꯥꯡꯂꯤ. ꯃꯁꯥ ꯄꯨꯝꯕ ꯊꯛꯇꯛ ꯅꯤꯛꯏ. ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕ ꯑꯃꯁꯨ ꯐꯥꯎꯖꯔꯤ. ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕꯗꯨꯗ ꯈ꯭ꯋꯥꯡꯗ ꯏꯁꯤꯡ ꯄꯨꯟ ꯌꯦꯞꯇꯨꯅ ꯆꯥꯎꯕꯤꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ. ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯑꯣꯏꯕꯅꯤꯅ ꯃꯤꯗꯤ ꯀꯌꯥ ꯆꯠꯄ ꯎꯗꯦ. ꯑꯗꯨꯕꯨ ꯑꯍꯜ ꯈꯔꯗꯤ ꯂꯩꯔꯝꯕ ꯎꯏ. ꯆꯥꯎꯕꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ, ꯏꯁꯨꯗꯤ ꯌꯥꯍꯧ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ. ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ. ꯑꯍꯜ ꯑꯁꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯉꯁꯤꯗꯤ ꯆꯥꯎꯕꯤꯗꯨ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯏꯄꯨ, ꯑꯩ ꯊꯔꯣꯒꯤ ꯃꯁꯨ ꯅꯨꯄꯤꯅꯤ. ꯍꯩꯃ, ꯊꯔꯣꯒꯤ ꯃꯁꯨꯗꯨꯗꯤ ꯐꯅ ꯊꯤꯅ ꯎꯈꯤꯕꯅꯤꯗ. ꯅꯪꯅ ꯑꯅꯤꯁꯨꯕꯁꯨ ꯑꯣꯏꯒꯗꯣꯏꯔꯥ? ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗ ꯆꯥꯎꯕꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ. ꯈꯖꯤꯛ ꯈꯖꯤꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯅ ꯆꯥꯎꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯂꯤ. ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯆꯥꯎꯕꯤꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ. ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ. ꯑꯩꯒꯤ ꯏꯋꯣꯡ ꯏꯇꯧꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥꯅ ꯊꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯁꯛꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦꯀꯣ. ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ. ꯏꯁꯤꯡ ꯄꯨꯟꯅꯗꯨ ꯁꯣꯛꯂꯒ ꯆꯥꯎꯕꯤꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯀꯥꯔꯛꯂꯤ. ꯇꯝꯕ ꯄꯥꯈꯪ ꯈꯔꯅ ꯆꯥꯎꯕꯤ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ. ꯆꯥꯎꯕꯤꯅꯤ ꯈꯪꯅ ꯏꯟꯅꯔꯛꯄ ꯅꯠꯇꯦ, ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯎꯔꯒ ꯉꯥꯎꯖꯔꯤꯕꯅꯤ. ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯕ ꯃꯔꯝꯅ ꯆꯥꯎꯕꯤꯗꯨ ꯊꯃꯣꯏꯗ ꯈꯜꯂꯤ. ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯑꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯃꯤꯇꯥꯕꯅꯤ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯈꯣꯏꯗ ꯄꯤꯊꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ. ꯐꯖꯕ ꯐꯖꯗꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ. ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯇꯣ ꯃꯥ ꯈꯛꯇꯕꯨ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯂꯤ. ꯉꯔꯥꯡꯒꯤ ꯑꯃꯨꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯃꯥꯜꯂꯤ. ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯏ. ꯃꯥꯒꯨꯝꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯉꯥꯏꯔꯒꯦ.
ꯋꯥꯈꯜꯗꯨ ꯃꯈꯜꯂꯒ ꯆꯥꯎꯕꯤꯗꯨ ꯏꯪꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯌꯧꯔꯛꯂꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯅ ꯉꯔꯥꯡꯒꯤ ꯑꯃꯨꯕ ꯅꯨꯄꯥꯗꯨꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯝꯂꯦ ꯆꯥꯎꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯃꯨꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯉꯟꯅ ꯂꯥꯛꯏꯗꯤ ꯅꯨꯄꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯅ ꯆꯥꯎꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯅꯥ ꯉꯥꯏꯔꯝꯕꯅꯣ ꯅꯨꯄꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯣꯏꯗꯣꯏꯔꯣ ꯍꯣꯏ ꯃꯥꯅꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯑꯩꯒ ꯏꯕꯣꯛꯀ ꯄꯨꯄꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯖꯕꯅꯤ ꯀꯨꯆꯨ ꯈꯔ ꯃꯨꯕꯤ ꯃꯁꯝ ꯈꯣꯏꯕꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯕꯅꯦ ꯉꯔꯥꯡꯗꯤ ꯑꯩꯁꯤꯗ ꯂꯥꯛꯑꯝꯃꯤꯗ ꯀꯨꯆꯨ ꯃꯨꯕꯤ ꯅꯨꯄꯤꯗꯣ ꯈꯛꯇꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯈꯜꯂꯤꯕ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯔꯕꯅꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯖꯩ ꯌꯥꯝꯅ ꯐꯖꯅꯁꯨ ꯎꯏ ꯑꯗꯨꯕꯨ ꯏꯗꯤꯛ ꯏꯄꯥ ꯆꯥꯖꯗꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯁꯛꯇꯤꯕꯤ ꯃꯍꯥꯠꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯃꯨꯕ ꯅꯪꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯥꯅꯤ ꯑꯩ ꯆꯠꯆꯔꯒꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩꯒꯤ ꯋꯥꯔꯤ ꯈꯔ ꯇꯥꯕꯤꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯄꯨꯟꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯖ ꯏꯁꯤꯡꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯈꯣ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯋꯥꯔꯤꯗꯨ ꯇꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯆꯥꯎꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯃꯪꯇꯥꯛ ꯄꯨꯝꯕ ꯆꯥꯎꯕꯤ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯗꯤ ꯅꯣꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯆꯥꯎꯕꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯆꯥꯎꯕꯤꯁꯨ ꯃꯃꯣ ꯅꯣꯛꯇꯨꯅ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ ꯅꯪꯗꯤ ꯊꯤꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯖꯕ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯐꯖꯔꯦ ꯅꯪꯒ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯂꯣ ꯉꯁꯤꯗꯤ ꯑꯩ ꯏꯐꯣꯡ ꯐꯣꯡꯅ ꯃꯥꯏꯊꯤꯔꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤ ꯊꯧꯖꯥꯜ ꯄꯤꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯣ ꯆꯠꯈ꯭ꯔꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯅ ꯂꯥꯛꯈꯤꯒꯅꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯎꯕ ꯐꯪꯅꯕ ꯅꯪꯁꯨ ꯑꯐꯕ ꯂꯝꯆꯠ ꯆꯠꯂꯣ ꯃꯤꯒꯤ ꯀꯥꯏꯅꯕ ꯇꯧꯔꯨꯅꯨ ꯏꯃꯥꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯧ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯀꯅꯤ ꯐꯔꯦ ꯈꯨꯜꯂꯥꯟꯗꯨꯅ ꯂꯥꯛꯄꯒꯤ ꯏꯁꯥꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ ꯏꯁꯤꯡ ꯈꯖꯤꯛ ꯊꯛꯆꯒꯦ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯤ ꯑꯩꯅꯤ ꯑꯗꯨꯒ ꯃꯅꯥ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯤ ꯅꯪꯒꯤ ꯍꯥꯟꯅ ꯇꯥꯈꯤꯒꯦ ꯑꯊꯤꯕ ꯃꯤꯡꯂꯦꯟꯅꯤ ꯆꯥꯎꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯅꯩ ꯑꯗꯨꯗꯤ ꯆꯥꯎꯕꯒꯤ ꯆꯥꯎꯕꯤ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯐꯝꯊꯩ ꯏꯁꯤꯡꯗꯨ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯃꯣ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯕꯨ ꯍꯩꯕꯤꯔꯝꯃꯤ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯁꯦꯕꯥ ꯐꯪꯖꯔꯦ ꯈꯟꯅ ꯅꯨꯄꯥꯗꯨ ꯃꯃꯣ ꯅꯣꯛꯆꯩ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨꯕꯨ ꯀꯣꯛꯆꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯏꯕ ꯂꯝꯖꯤꯡ ꯊꯣꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯁꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯤ ꯁꯅꯥꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯁꯅꯥ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯅ ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯛꯄꯅ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯅ ꯐꯥꯎꯕ ꯁꯅꯥꯕꯨ ꯌꯦꯡꯕ ꯂꯥꯛꯅꯈꯤꯔꯝꯃꯤ ꯁꯅꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯅ ꯄꯠ ꯇꯠꯄ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯅꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯇꯣꯝꯊꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯇꯨꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯖꯩ ꯁꯅꯥꯅꯗꯤ ꯈꯪꯂꯝꯗꯦ ꯃꯈꯣꯏ ꯏꯃꯨꯡ ꯑꯅꯤ ꯌꯨꯝꯊꯪꯅꯕꯅ ꯇꯣꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯣꯝꯊꯤꯟꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥ ꯁꯅꯥ ꯑꯣ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯇꯥꯔꯦ ꯇꯥꯔꯦ ꯑꯩꯗꯤ ꯏꯃꯨꯡꯗ ꯐꯤ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯪꯅ ꯀꯧꯕꯒ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯈꯩ ꯌꯥꯝꯅ ꯐꯤꯡꯅ ꯑꯩꯕꯨ ꯀꯧꯔꯤꯁꯤꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯏꯃꯥ ꯄꯥꯕꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥ ꯇꯣꯃꯥꯟ ꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕꯒꯤ ꯀꯧꯔꯛꯇꯅ ꯄꯨꯟꯅ ꯆꯠꯈꯤꯌꯦ
Ado nangise ngasise namaigadо kainom itaw tawida. Ipa pakhatbagi maong ama uida. Kaidawrage nangbo aingonda hairose. Aibu ai kaisu tawde. Is aingondaga ikairo. Adagi nateda. Ado ai ngasidi nangonda kainom ta haige. Nang iyadabadi yariko. Haima. Nang ngasai dagi haininglibadubo atop yam koitholaga nganglibadubo kaigino haiba. Hoise. Yadoine hairo aisu taningi. Sana. O sana. O haungne haira o. Ibani se bisa biklingi dagi loinarakpani. Hoi. Nang nabudi kaisu khalamloi. Adubu aidi nangbu yamna nungsi. Hojiti ibani pakhang sabi phare. Aduna nangi na sakhu phajasiga atop pakhang naga nungsi pami hairakadrana ai pakhatpa phawi. Tomthen nangi phagis na marol ama nate phagi ga hairame haiba nangbu kadai chatlaga tamuge haiba. Sana ai gise phagi nati ngasidi matang chari khalaga ai nangonda phongdoklabane aina haise amtu yabiyo. Tomthen na yamna lusina hairakpasida sanadi tafong khanglamde. Sanadi hanadagi mabani phagi tawduna ngihak leitana loinaduna leirakpana Tomthen asumna hairakani haiba thajarude. Sanadi icham chamna loinaduna leijaningi. Mana pamlibado hairage haina chap yungna leplami. Tomthen aidi aikhoi ibani hanagum icham chamna loinaduna leibado pami. Sana aina ngasi ikai kaina haijabasida nangna yabidabase ai ngasidi thawai samna nungaite karisu khalunuse ibani chamna dum lainase aidi ima pabagi wabada mateng pangduna unsise asum len khrage khali. Sana aisu khangi noigi mungwai haiba adu waisu nangi mateng adum pangani. Yari Tomthen ai kanamtagi maral pamde nangna ngasi haibase ai khara nungaite. Sanana asna hairakpada Tomthen ikaina maru lukna mayumda hankirami. Nasigi matang Tomthen chagani thakani khangdaba makai mayumda kanana sungangba khumdana tumina lesin khirami. Mataw ado Tomthen gi mama Purnima amasung mapal chawba masagi honglakliba mataw ase ubada kari tawrabage haiduna hanglami. Adubu Tomthen kanana sungangba khumlamde. Karino isa Tomthen gi mataw asibo aikhoi ni namagi dama hotnari basibu pendraba zala ngaiko isa se asumna tawdubane. Hoi magi honglakliba maong sidi aishu nungaite adubu aikhoi da pendaba nungaitaba leibadi mante adubu kari ningba thungdabano kari nungaitaba haibadudi khangdoknaba tawsi. Aidi isagi matawse yengba ngamdre aikhoi na kauba ngangbasu amata khumkhidre nati aikhoi amaiba amatana hobana chumoidro haimi. Karino aisu kok ngaure isa se mathantani khanduna magi ningbadi thunghanduna lawpani. Asamna Tomthen gi mama ga mapa ga do honglakliba Tomthen gi maongduda thawai wajarami. Tomthen nong magi chada thaktabana masa ado mayeng taraklami. Sana su Tomthen gi pau taribani adubu changma ngamlamde. Tomthen gi mama Purnima amadi mapa chawba machagi mataw yengba ngamdraduna machaga toina loinaduna leiba sanabu themanduna yenge khaladuna sanabu ko walaklami. Sana haima sana nangdi phi saramiro. Hoi ima phi saramine kari leirage ima yengoi aikhoi Tomthen do nahandagi kanana kari hairakpano khangde wakhal nungaitana adum lei. Aikhoi na ngangwa sakpasu khumde do cha isingsu sasi yade masasi sokpana loire ima yengba ngamdre. Nabani di piklingai dagi tinarakpani do nangdi khanglamgani karigini haige mana tawriba asibo. Sana karisu khangdaba saraduna khangdi ima hantak marakse aisu thaba khara leibagi maga kaya punre karigina mana adumaina tawidubo khangdre bema aduni nang pabaga igasune magi khatbada ware ado nang amukta mabu themaga sakse pisanab amta tawsi
ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯏꯃꯥ ꯏꯃꯥ ꯇꯣꯛꯑꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯊꯦꯝꯗꯨꯅ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯅꯥ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯁꯅꯥꯗꯤ ꯈꯪꯉꯤ ꯇꯣꯝꯊꯤꯟꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯃꯄꯥꯗꯗꯤ ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯔꯝꯃꯤ ꯁꯅꯥ ꯋꯥꯈꯜꯗ ꯇꯣꯝꯊꯤꯟꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯇꯠꯇꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯃꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯝꯃꯤ ꯁꯅꯥ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛ ꯌꯧꯔꯝꯃꯤ ꯇꯣꯝꯊꯤꯟ ꯇꯣꯝꯊꯤꯟ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯇꯣꯝꯊꯤꯟ ꯁꯅꯥꯅ ꯀꯧꯕꯗ ꯁꯅꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯁꯅꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯑꯩ ꯂꯥꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯒ ꯆꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯆꯥꯛꯁꯤ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ ꯁꯅꯥ ꯅꯪ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ngasi nang ubasa ay sira ba suyare adam na hay gano ay sa ilakisi thamoy ani ginung sinaba amana amagi mafamda phongdok na rami namisidagi sana amadi tomthin nungsinaba hawraki imung ani nasu makhoi ani ginung siba se ubada thinglamde asumna asum kuina nungsinarakpana tomthina sanagi mayumgi awaba kayada mateng panglami sanabu yengba lakpa khulgi pakhang singda natana atopa khundagi pakhang kaya laknarami adubu tomthin leibane henjin badi ngamlamde amaga aigini haiduna masa khangdana koibasu yawnarami leirang laktagi athoibini nuzamagi chenglau saktam ubada pakhang kaya gi thamoibu samhatpa ngambini maduna maram oiraga pakhang kaya di makhoi masal khana chainaba kaya su thoklami nupa amana ida sana se aingonda yari aiga nuksinari nakoi tadribo nupa amana amo tadine khoide sanabu yarakprane nangna kamdauna karigina nangna adum gaklidibo nate nanga aigadi mikup khuding adum laiminaribani aduga karamba sarakta nangna koiramin somda aidi wakhanga sagatlingai sida he raida nupi koibabu nangwada sum takadroibo ibani na tinaribasi aronba thamnanabro haisa he raida nungai da dudi asigi matang simadi yadri da nangna nungai taba khangde asumna makhoi masa sanabu masa khangdana koire haina mana thokpa mamana bada hainarami aduba sanadi tawriba sing adu karisu khangde asum leirakpana nongmade tomthan magi mapana arapa khul amada mayum pankhibi mane thoinugi manakta matam khar leirunaba hairami manegi manakta leiraga thabak mateng pangdaba yadaba matang oirakpana tomthen su chatpa tarami tomthen chatninglamde sanabu thadoklamgani khanbada adubu chattabadi yadre aduna sanada seksina leiramu hairamlaga chakhirami tomthena chakraba matung nongmagi numit amadani sanana khulgi pukridagi ising sokpa thoklami maduda mabu lumba lakpa pakhang singna sanabu urami nupa amana sanani ne haish ngasi dawsi haibe yabajani magi tomthil haibedu ngasi di lakmina dedana masigi tanjasi ni ngai reisi kanade ngasi di itaw sing yorok chingida hekta igi aningbasi phongdok uraki masigi na pa sem laklido talida ko ide sana amta haibi khoba ai karigumbu wamata haijagi tada kari haibigadaba aina sana ibim bolum jarakpase koikre nang tabu lining oijaduna leijarakpani aidi nangi fajabase ubada ai ngawre warawi beyade tada nasaldi mapu pankre aduna aidi kanasu hana yengjadre sana ibim aigi sita sena nangbu nuksijabani nangbu aina nungaina chaningbada cha setningbada set tawduna thamgadoribani tada warawi gano nasaldi handaki mapoksimadi khongpham honglarege sanana yaraktrabada nupa adu nungaitana mayumda hankirami aduga amu biren kauba nupa atopa amana amu sanabu koitandana je nupa adu yamna nungaiba imungi macha oirami aduna wajaw ngangba hanthaba mibu ishitaba ningkibu hongdaba oirami
ꯁꯅꯥꯕꯨ ꯃꯥꯅ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯂꯩꯕꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯕꯅꯤ꯫ ꯁꯅꯥꯒꯤ ꯍꯥꯛꯇꯛꯇ ꯇꯣꯝꯊꯤꯟꯅ ꯈꯠꯅꯈꯤꯕ ꯃꯤꯁꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ꯫ ꯃꯔꯛꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯈꯨꯠꯐꯨ ꯀꯤꯕꯗꯒꯤ ꯅꯍꯥꯟ ꯃꯈꯩ ꯁꯅꯥꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯅꯥꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯁꯅꯥꯅꯤꯅꯤ ꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ, ꯑꯁ ꯁꯤꯗꯤ ꯍꯦꯛꯇ ꯀꯧꯔꯒꯦꯗ꯫ ꯑꯣ ꯁꯅꯥ, ꯁꯅꯥ ꯑꯩꯅꯦ ꯅꯕꯨꯡ ꯕꯤꯔꯦꯟꯅꯦ꯫ ꯑꯁ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯔꯣꯏꯗꯧꯔꯤꯗ꯫ ꯑꯣ ꯁꯅꯥ, ꯈꯨꯝꯗꯦꯅꯦ꯫ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ? ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ? ꯁꯅꯥ ꯅꯪ ꯀꯔꯤꯁꯨ ꯈꯟꯗꯕ ꯇꯧꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯂꯨꯝꯖꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯥꯅꯤ ꯁꯅꯥ, ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯪꯕꯨ ꯂꯨꯝꯖꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯂꯩꯔꯕꯗꯤ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯒꯗꯧꯔꯤꯕꯅꯤꯗ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯐꯤ ꯁꯥꯔꯤꯕꯁꯤꯁꯨ ꯑꯃꯠꯇ ꯇꯧꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯒꯦ? ꯕꯤꯔꯦꯟꯅ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯗ ꯁꯅꯥ, ꯅꯈꯣꯏꯒꯤ ꯁꯦꯜ ꯈꯔ ꯑꯩꯈꯣꯏ ꯕꯥꯖꯤꯗ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯅꯪꯅ ꯂꯩꯔꯕꯗꯤ ꯂꯣꯏꯅꯃꯛ ꯀꯣꯛꯄꯤꯔꯗꯧꯅꯤ꯫ ꯇꯥꯗ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯁꯦꯜ ꯈꯔꯅ ꯊꯦꯝꯕ ꯌꯥꯅꯤ ꯈꯟꯕꯤꯒꯅꯨ꯫ ꯇꯥꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯄꯨꯟꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ, ꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯪ ꯋꯥꯖꯔꯒꯦ ꯈꯜꯂꯦ? ꯅꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯅ ꯁꯤꯡꯕꯁꯨ ꯉꯝꯂꯣꯏꯗꯕ ꯁꯦꯜꯗꯨ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪ ꯑꯗꯨꯒꯤ ꯑꯋꯥꯕꯁꯨ ꯂꯩꯔꯣꯏꯗꯧꯔꯤꯅꯤꯗ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯃꯌꯥꯝ? ꯃꯥꯅꯤ ꯏꯇꯥꯎ, ꯃꯁꯤꯒꯤ ꯁꯅꯥꯁꯤ ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯗꯤ ꯂꯩꯇꯦꯅꯦ ꯃꯁꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤꯅꯦ ꯁꯅꯥ ꯏꯕꯦꯝꯃ, ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯗ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯕ ꯂꯥꯎꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ, ꯃꯌꯥꯝ ꯆꯠꯄꯤꯈꯤꯕꯅ ꯐꯒꯅꯤ꯫ ꯉꯥꯏꯈꯣ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯗꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯕꯅꯤꯅꯦ, ꯅꯪ ꯅꯁꯥ ꯈꯛꯇ ꯉꯥꯏꯔꯦ ꯈꯪꯗ꯭ꯔꯤꯁꯦ꯫ ꯇꯥꯗ ꯑꯩꯕꯨ ꯈꯨꯜꯒꯤ ꯅꯆꯟꯅꯦ ꯈꯟꯕꯤꯌꯨ꯫ ꯑꯩ ꯈꯨꯜꯒꯤ ꯃꯤꯅ ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯕ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯎꯗꯦ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯈꯨꯜꯁꯤꯗ ꯑꯩꯒꯤ ꯏꯖꯠ ꯌꯣꯟꯕꯤꯒꯅꯨ꯫ ꯏꯖꯠ? ꯅꯪꯒꯤ ꯏꯖꯠ? ꯍꯩ ꯁꯅꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕꯁꯤꯁꯨ ꯐꯔꯅꯤ, ꯅꯪꯒꯤ ꯏꯖꯠꯅꯤꯅꯦ ꯑꯩꯅ ꯀꯟꯗꯧꯔꯤꯕꯁꯦ꯫ ꯌꯥꯔꯦ ꯇꯥꯗ, ꯌꯧꯕꯤꯔꯣ ꯑꯃꯨꯛꯇ, ꯍꯧꯖꯤꯛ ꯑꯩꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯕ ꯂꯥꯎꯗ꯭ꯔꯤꯉꯩꯗ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯪ ꯈꯔ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ, ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ꯫ ꯆꯠꯄꯤꯈ꯭ꯔꯣ, ꯂꯥꯛꯄꯤꯒꯅꯨ ꯑꯃꯠꯇ꯫ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ, ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯏꯅꯣ? ꯑꯣꯏꯅꯗꯨꯅꯒꯁꯨ ꯇꯧꯖꯔꯤ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯦꯀꯣ, ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯅ ꯕꯤꯔꯦꯟꯗꯣ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡꯒ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯃꯥ ꯃꯄꯥꯅꯒ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯒ ꯑꯣꯏꯕꯅꯤ, ꯃꯥꯒꯤ ꯇꯣꯝꯊꯤꯟ ꯃꯅꯥꯛꯇꯒ ꯂꯩꯇꯕꯅꯤ꯫ ꯁꯅꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯅꯥꯕꯨ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯀꯣꯏ ꯑꯃ ꯑꯃꯨꯛ ꯀꯣꯏ ꯇꯧꯏ, ꯂꯝꯆꯠ ꯆꯨꯝꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯍꯥꯏ ꯄꯨꯔꯅꯤꯃꯥ, ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒ ꯈꯪꯅꯩ ꯍꯥꯏꯕ ꯃꯁꯤꯒꯤ ꯁꯅꯥ ꯍꯥꯏꯕꯤ ꯐꯖꯕꯤꯁꯦ ꯅꯍꯥꯟꯗꯤ ꯑꯋꯥꯡꯒꯤ ꯇꯥꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯟꯅꯈꯤ ꯍꯥꯏꯅꯩ꯫ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕ ꯎꯅꯍꯧꯗꯅ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤꯕꯁꯤꯕꯨ ꯇꯥꯗ꯭ꯔꯥ ꯍꯥꯏꯃꯤ ꯅꯪꯕꯣ? ꯑꯍꯩꯃꯥ, ꯏꯆꯥ ꯁꯅꯥꯕꯣ? ꯀꯅꯥ ꯍꯥꯏꯕ? ꯃꯥꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯇꯥꯇꯣꯝꯕꯒꯤ ꯃꯆꯥꯅ ꯏꯁ, ꯀꯌꯥꯗ ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟ ꯂꯩꯇ꯭ꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯅꯃꯧ ꯑꯣꯏꯗꯧꯔꯕꯅꯤ, ꯃꯁꯛ ꯐꯖꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯀꯟꯈꯠꯂꯤꯕ ꯃꯤ ꯌꯥꯝꯅꯗꯤ ꯃꯃꯤꯡ ꯄꯟꯕ ꯐꯥꯎ ꯇꯟꯅꯔꯕꯅꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯀꯣꯏ ꯑꯃ ꯑꯃꯨꯛ ꯀꯣꯏ, ꯈꯨꯜꯁꯤꯗꯇ ꯅꯠꯇꯅꯅꯦ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯅꯨꯄꯥꯁꯤꯡ ꯐꯥꯎꯕ ꯃꯥꯒ ꯈꯪꯅꯗꯕ ꯂꯩꯇꯦ꯫ ꯁꯤꯗꯒ ꯅꯪꯅ ꯀꯟꯈꯠꯇꯅꯒ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅꯕꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ꯫ ꯌꯥꯔꯦ ꯏꯅꯝꯃ, ꯏꯅꯝꯃꯅ ꯂꯥꯛꯄꯤꯔꯤꯕꯁꯤ
ꯃꯁꯤꯒꯤ ꯋꯥꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯏꯅꯝꯃ ꯂꯦꯡꯕꯤꯈ꯭ꯔꯣ ꯂꯦꯡꯕꯤꯈ꯭ꯔꯣ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯒ ꯇꯥꯔꯤꯅꯦ ꯐꯩ ꯅꯈꯣꯏꯒꯤ ꯐꯅꯕ ꯉꯥꯡꯕꯤꯕꯅꯦ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ ꯆꯠꯆꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯏꯆꯥ ꯁꯅꯥꯕꯨ ꯃꯌꯥꯝꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯕ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯊꯤꯟ ꯂꯩꯔꯤꯉꯩꯗꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯉꯥꯡꯅꯗꯕꯅꯤ ꯑꯩꯕꯨ ꯏꯆꯥꯗꯣ ꯀꯧꯔꯁꯤꯔꯅꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯨꯔꯅꯤꯃꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥ ꯇꯣꯝꯊꯤꯟꯕꯨ ꯀꯧꯔꯁꯤꯔ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯁꯅꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯁꯅꯥ ꯃꯄꯨꯡꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯇꯣꯝꯊꯤꯟ ꯂꯩꯇꯕꯁꯤ ꯁꯅꯥꯗꯤ ꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝ ꯃꯇꯨ ꯁꯣꯟꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯊꯣꯏꯊꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯁꯅꯥꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯊꯣꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯤ ꯁꯅꯥ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥ ꯌꯥꯝꯅ ꯐꯖꯕꯖꯥꯠꯅꯣ ꯃꯥꯒꯤ ꯃꯔꯝꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯋꯥꯊꯣꯛ ꯊꯣꯛꯄꯁꯨ ꯇꯥꯏ ꯑꯃꯨꯛꯇꯪꯗꯤ ꯎꯕ ꯐꯪꯂꯕꯗꯤ ꯐꯅꯤꯗ ꯁꯅꯥ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯍꯟꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯐꯤ ꯌꯣꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯐꯤꯁꯤꯡ ꯑꯁꯦ ꯀꯩꯊꯦꯜꯗ ꯂꯣꯏꯅꯃꯛ ꯌꯣꯜꯂꯛꯑꯕꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯃꯁꯤ ꯂꯣꯏꯅ ꯌꯣꯜꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯨ ꯂꯩꯔꯛꯑꯁꯤ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯈꯨꯜ ꯑꯁꯤꯗ ꯏꯆꯥꯕꯨ ꯀꯂꯛꯅꯗꯨꯅ ꯂꯥꯟꯅ ꯉꯥꯡꯅꯔꯤꯕꯁꯦ ꯏꯆꯥ ꯇꯣꯝꯊꯤꯟ ꯂꯩꯇꯕꯒꯤꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯃꯒꯨꯟ ꯏꯃꯥ ꯃꯨꯟꯅ ꯈꯪꯏ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ 이마가 빠바가는 행리버세 난기니 이사기 마두나 아마 속고 야로이 이마 아이 그리수 칸데다 아이나 할락방 아이리세 똥텐보니 아숨나 마마마자 와리 사라두나 그이탈 여름타이다 토이토이나 사나부 우람이 토이토이 사나기 파자바다 우바다 하이팜 캉다나 ngaukhiram이 파자바 거비 라이렘비 하이부다부 마학 아시 오이라바잘라 파자바 레랑 우바다 ngau로이다바 पाम लेदबा खोइमु लेते थोई सनागी मनाक तमने संगलक्लमी सना तुंगन थोक्तुना येंथोरे कना ओइबिराबनो करी ताकपिगदबनो अइगी मिंगना थोई गौजे थंगनबा खुलसिदगिनी अइ सनाबु उनजनिंगदुना थिजरपनी अइ नंगबु उबदा पुंगाव ngauरे कयादा ngamख्रबा अंगांगनु येंगुने ममाइसे इकाइबगा अमता खंगदिने मामा आई यावरी हाइबा फावबा खंगदब्रा नंग इमा आई इमाबु इकाइ खुमनजे आई सनाबु उबदा पुंगाव ngauख्रे हौजिकांगी अंगांगसिंगसे अंथोन इकाइबा खंखिदेदा चसी बेमा असी हायदुना इबेम हल अमसुंग सना साउना चटखिरमी तोमथिन सनाबु लेपतुना येंगदुना लेहौई नाकल अमरोमदना तोमथिन मागी नुक्सिरबा थवाइदगिसु हेना पामुजबा सनाबु करी तौरमगनी माबु आई लेतबदा अतोपा पाखंगसिंगना सनाबु लुम्बा लाक्लमगद्रा खनबदा नौमदा पुनिंग लेताखिरमदे अदुना तोमथिन सनाबु यामना उनिंगलक्लमी तोमथिन मनेदा हाइरमलगा मयुमदा हलक्लमी नुक्सिबगी मयाइना कनखिबना खुइमु महाक्ति लेइबा ngamdaduna लेरांग मागी मनाक तमना पाइखिरमी तोमथिनना मयुमदा हलकपदा खुलदुदा सनागी फतना पाउथोपिबा लमचत नाइदबिनी हाइबिबा मयाम अदु तोमथिनगी मनाकोंगदा तारमी तोमथिल अदुकी मतिक थमोय सोकना नुंगाइरमदे नोंगमा तोमथिनना मागी मरुप इबोथोयगी मनाकदा लाक्लमी इदा इबोथोय अइसे हंदकसे वाखलस लेता फुं खंगदे करी तौरबगी इदा नता ओइ लेरिसिदि करी नुंगाइतबा लेबगे अइंगोंदा हेक्ता हायुदना इदा अइना मतम खरा खुल असिदा लेतबदा अइगी थवाइमकनि खंजरिबि सनाबु खुलगी मियामना लाना पाउथोपिबसे आई नुंगाइते आई सनाबु मुन्ना खंगे माना असिगुम्बा थबक तौगदबा नते इदा मियामगी चिनसिदि नंग अइखोइना खांबा ngamba जानते ngakningba ngangसनो इतांगना सनादा थाजबा थमिबदो अतमु फब लेते आई सनाबु मुन्ना खंगे असमना इबोथोय अमसुंग तोमथेन वारी सारादुना खुनगी कैथेलमदा लाक्लमी मतमददा नापल चाव बिरे मागी खोंबुसिंगा सनागी मरमदा करीम कथाइनदुना वारी साबा अदो तोमथिनना तारमी मदु ताबदा तोमथिनना बिरेंगी मनाक्तमना चंखिदुना वा अमता nganglमदना बिरेनबु फुथाबा हौरक्लमी तोमथिनगी खुदफु अदो उबदा बिरेंगी खोंग्रोइसिंग अदो काइदुना चेनखिरमी कैथेल अदुदा लेरिबा मियाम अदो खनरिबा अदुदा चेनसिलक्तुना खामनरमी
खतनारीबा अदुगी मरमना सनागिने हाइबा तिल्लीबा मियाम अदुना खंगलक्लम्मी नुपी अमना हाय तोमथेन करिगिनो नंग नबीरेंदा फुरीबसे नंगबु ngaurabro कई कानदबदा नुपी अमगिदमक अदुसु मथोंग हुक्तबी लमचत नाइदबिगिदुदमक्ता येंजनिंदबना मिसनारे अखोइदी इंदोन करिनो इंदोन हाइबिरिबदुबो इंदोन मनुपी नतब्रो सनाना कनादा करी लाले करिगिनो नोइना असोना फटनद्रिसिबो नुपी अमना हाइमा हाइमा कया द येंगुन हे नुपी सिगी हकंदा मथकी हलदगा मचिनगसे खुमदनगा तविने नुपी अमना अमु हे तोमथेन कयादनुने करिगिनो नंगना नथकी हलदना चिन खुमलिबदि खुनगी मियाम से उसितब्रो असमना कैथलदिदा तिल्लिबा मियाम सिंगना तोमथेनबु चैबिरमी कैथलदा तोमथेनना बिरेन फुरे सनागी मरमदा हाइबसी खुलसिनबा थुंगना तारादुना कैथल तमना मिपुम खुदिमक लांगनरमी पूर्णिमा मचागी मनाक्ता चेंसिनदुना करिनो मयामना तौबिरिबसिबो इसाना करि लांथ्रगे हो इबेमा पूर्णिमा अखोइदि नहाना असि थोकनेना नंगोंदा हाना हाइख्रबा नत्रो हौजितिना जामतोमता याउजबसी ngasi tu asigi sana haibra masigi maramda khatna chainaba thokledana kari aigi isana khatnaramli basidi lam henba mi warakpani karigino mayamna fattababu yokhatuna thamningli base sana sensirakduna tomthengi manakta tomthen nang kai soke ha nang bu kai soke karigino miga khatnari basibo sana ai kari su sokte nangwanda mina karimnaba nang bulana pauthopasa ai khangduna leiba ngamdi tomthen ai kari su khande makhoi mayam sa noongmadi soidana wakhan tajarakani punima na imagi bema kapkanu ima leiri basidi ibem han sensilaktuna sana tomthil kana kana no isa bulam sat nai da bini pauthokpa mayam do haujikti isa tomthil lakle nakhoi amada chen bayaro imung anina lingjen manana lepkhibana khulgi miyam pumnamak tumin tumin leinaram amasung tawram liba mataududa ibem halna magi masa sanabu nungsijaba magi damak thamoi sena lepiba tomthinda masan pibu sinaragi khalami ibe hal amasung punima makhoi imung ani asi yanaraduna tomthil amasung sanabu luhongbiram nungsibagi mari na chetkibana sanagi punsi lambida khudong thiba kaya laglabasu pumnamak nungsiba haibasina maithiba piba ngami ngangnaramba mayam pumnamaktuna makhoi anigi thamoi sena nungsinaba aduna maithiba piba ngamkhirami khul adugi miyam pumnamak adu tomthil amasung sana anigi nungsinabadu ubada ngangnaramba pumnamak maithikhirami imung anina nungsi sanana leiminaba aduda khulgi miyoi amatana henjinba ngamlamde amasung miyam pumnamaktu tomthil amasung sanagi nungsi marina ngangnaramba mayam pumnamaktu ikaiba piba haibado aikirami asumna tomthil amasung sana nungaina harau tayamna laimina khirami numidangi matamni korong nongdol thaptagi yamna langlang ngalaba thawan mi chakman ba posak amakhak tari posak aduna malem leimai de hek theng baga masik mangal leiraba hiramani muktana leina singda nakpa lei amakhak hauraki matam masida khulladugi yamna hancho hanurabi masa solabi makok na pok na pungong ngaurabi amaibi kondo adu mafam masida thuna yangni yaushilai aduga momon mino kaloina na hairi leire ai na matam kuina dagi ngai jarak pa lei ase ngasidi ikot magna heklage asi haiduna makut aduna hek thengbaga ahal oirambi kondo adu laisabi macha ama onthori asomdana leibak adugi ningthau salai gi loina bilai mare bi thadoi haujik phauba mamitta macha amata uramde aduna ningthau salai na asumna hairi leima yamne hena sukhanjilu ranuda ipo amai ba thonglen chulaklani kari no iningthau numidang asida hayeng ayu kaurasu yabasida ngasi sei numit yamna phai aduna ngasi yeng haurasi amai ba thonglen chu yaurakle aduga hairi iningthau ai amukta jangjarake ba ipo yaubirakle dana changbiraklo ipo phagani iningthau
ꯂꯩꯃꯔꯦꯝꯕꯤ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯄꯣ ꯑꯩꯒꯤ ꯏꯆꯥ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯅꯥꯏ ꯑꯩꯅ ꯉꯝꯅꯕ ꯌꯦꯡꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯐꯪꯉꯣ ꯍꯥꯏꯕ ꯂꯩ ꯅꯤꯡꯊꯧꯗꯣ ꯍꯔꯥꯎꯅ ꯏꯄꯨ ꯀꯔꯝꯅꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯅꯁꯨꯗ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯎ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩ ꯑꯃ ꯍꯧꯔꯝꯒꯅꯤ ꯂꯩ ꯑꯗꯨ ꯉꯁꯤꯗ ꯍꯧꯔꯛꯄꯅꯤ ꯑꯆꯝꯕ ꯂꯩ ꯅꯠꯇꯦ ꯅꯨꯃꯤꯠꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯂꯩ ꯑꯗꯣ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯅ ꯂꯩꯅꯥꯁꯤꯡꯗ ꯅꯞꯄ ꯂꯩ ꯑꯃꯈꯛ ꯍꯧꯔꯝꯅꯤ ꯏꯅꯤꯡꯊꯧ ꯊꯤꯟꯊꯕꯤꯔꯛꯀꯅꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯩ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯈꯪꯗꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯦꯛꯈ꯭ꯔꯕꯗꯤ ꯃꯥꯡꯂꯤ ꯍꯣꯏ ꯏꯄꯨ ꯑꯩꯁꯨ ꯆꯠꯀꯗꯕ꯭ꯔꯥ ꯏꯄꯨ ꯏꯅꯤꯡꯊꯧꯗꯤ ꯆꯠꯄꯤꯈꯤꯅꯨ ꯐꯒꯅꯤ ꯏꯄꯨ ꯍꯩ ꯀꯅꯥ ꯂꯩ ꯆꯠꯂꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡꯂꯣꯝꯗ ꯃꯁꯤꯡ ꯃꯉꯥ ꯂꯩꯕ ꯂꯩ ꯑꯃ ꯍꯧꯔꯝꯅꯤ ꯃꯗꯨ ꯍꯦꯛꯂꯒ ꯄꯨꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯥꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯍꯩ ꯂꯩ ꯑꯁꯤ ꯍꯦꯛꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯂꯩ ꯑꯁꯦ ꯍꯦꯛꯄ ꯌꯥꯗꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯂꯥꯞꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗ ꯎꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣ ꯄꯥꯈꯠꯅ ꯍꯩ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯃꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯎꯗꯅꯕ ꯑꯩ ꯂꯩ ꯑꯁꯦ ꯄꯣꯂꯥꯡ ꯑꯁꯤꯅ ꯀꯨꯞꯁꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯄꯣꯂꯥꯡ ꯑꯃꯅ ꯈꯨꯝꯖꯤꯜꯂꯗꯨꯅ ꯊꯝꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯃꯁꯦꯛ ꯃꯉꯥ ꯂꯩꯕ ꯂꯩ ꯍꯥꯏꯁꯤꯕꯣ ꯑꯗꯨꯅꯤ ꯀꯗꯥꯏꯗ ꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯁꯤꯗꯒꯤ ꯄꯣꯂꯥꯡꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯏꯇꯥꯎꯁꯥ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯁꯤ ꯏꯇꯥꯎꯁꯥ ꯀꯅꯥꯅ ꯈꯪꯅꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯝꯂꯗꯤ ꯍꯣꯏ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕꯗ ꯌꯥꯝꯅ ꯂꯪꯂꯕ ꯉꯥꯜꯂꯕ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯕ ꯂꯩ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯑꯁ ꯀꯔꯤꯅꯣ ꯃꯤꯠꯀ ꯂꯣꯏꯅ ꯊꯛꯏ ꯍꯣꯏꯅꯦ ꯁꯤ ꯍꯦꯛꯄ ꯂꯥꯛꯄ꯭ꯔꯕꯨ ꯃꯤꯠ ꯇꯥꯡꯗꯅ ꯁꯤꯕ ꯇꯥꯔꯦ ꯏꯇꯥꯎꯁꯥ ꯃꯉꯥꯜ ꯑꯗꯨꯅ ꯂꯪꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯃꯤꯠ ꯊꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯡꯊꯦꯡꯗ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯉꯥꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯤꯊꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏ ꯏꯇꯥꯎꯁꯥ ꯂꯩ ꯑꯁꯤ ꯍꯦꯛꯍꯧꯔꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩ ꯑꯗꯨ ꯍꯦꯛꯇꯨꯅ ꯄꯨꯈꯤ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯒ ꯁꯥꯎꯅ ꯁꯣꯟꯖꯩ ꯑꯆꯥꯆꯥ ꯂꯥꯛꯆꯩꯗ ꯈꯪꯒꯅꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯁꯨ ꯑꯩꯅ ꯍꯨꯔꯥꯟꯒꯅꯤ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯅꯤ ꯃꯅꯥꯏꯁꯤꯡꯅ ꯂꯩ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ ꯑꯃꯥꯏꯕ ꯊꯣꯡꯂꯦꯅ ꯑꯦ ꯀꯗꯥꯏ ꯁꯤꯗ ꯄꯤꯔꯛꯑꯣ ꯏꯄꯨ ꯃꯁꯤꯅ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ꯂꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ ꯏꯅꯤꯡꯊꯧ ꯂꯩ ꯑꯁꯤ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯁꯨꯒꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔꯒ ꯍꯥꯞꯄꯒ ꯂꯩꯃꯔꯦꯝꯕꯤꯗ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯤ ꯂꯩꯒꯤ ꯃꯍꯤꯁꯨ ꯄꯤꯊꯛꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯊꯥꯗꯣꯏ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯂꯝꯃꯤ ꯊꯥ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯁꯂꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯆꯥꯗꯤ ꯑꯇꯥꯡꯕꯤꯅꯤ ꯅꯨꯃꯤꯠꯇꯒꯤꯁꯨ ꯐꯪꯖꯕꯤ ꯏꯆꯥꯅꯤ ꯂꯩꯔꯥꯡꯗꯒꯤꯁꯨ ꯐꯪꯖꯕꯤ ꯏꯆꯥ ꯊꯣꯏꯕꯤꯅꯤ ꯏꯄꯥꯅ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗꯒꯤ ꯏꯆꯥꯒꯤ ꯃꯤꯡꯂꯦꯟꯗꯤ ꯅꯨꯃꯤꯠꯂꯩ ꯍꯥꯏꯅ ꯀꯧꯔꯕꯅꯤꯀꯣ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯀꯣꯅꯨꯡꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠ ꯃꯥꯏꯊꯣꯡꯗ ꯃꯥꯏꯈꯨꯝ ꯀꯨꯞꯂꯗꯨꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃ ꯆꯪꯂꯛꯂꯤ ꯊꯣꯡ ꯉꯥꯛꯄꯈꯩꯁꯨ ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯄ ꯀꯧꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒꯒꯤ ꯀꯥ ꯑꯗꯨ ꯉꯁꯤꯗꯤ ꯊꯣꯡ ꯂꯣꯟꯕ ꯀꯥꯎꯔꯗꯨꯅ ꯊꯣꯡ ꯂꯣꯜꯂꯝꯗꯦ ꯑꯗꯨꯅ ꯁꯛꯈꯪꯗꯕ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯨꯃꯤꯠꯂꯩꯒꯤ ꯃꯁꯝꯗ ꯍꯦꯛ ꯁꯣꯛꯂꯨꯕꯒ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯃꯥꯏꯈꯨꯝ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯂꯤ ꯃꯥꯅꯤ
ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅꯤ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯀꯅꯥ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯤ ꯀꯅꯥ ꯑꯃꯗ ꯆꯪꯅꯗꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯄꯨꯔꯛꯂꯦ ꯍꯥꯟꯅꯗꯒꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ ꯌꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀꯥꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯅꯤꯡꯊꯧ ꯈꯪꯂꯗꯨꯅ ꯍꯥꯏ ꯂꯩꯃꯔꯦꯝꯕꯤ ꯀꯩꯗꯧꯔꯦ ꯂꯩꯃꯔꯦꯝꯕꯤ ꯀꯞꯂꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯂꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯩ ꯀꯅꯥ ꯂꯩ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯅꯤꯡꯊꯧ ꯆꯂꯣ ꯏꯄꯨ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯀꯧꯔꯨꯁꯨ ꯐꯒꯅꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯀꯧꯔꯨꯔꯦ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯁꯨ ꯐꯅ ꯀꯟꯅ ꯊꯤꯕꯅꯤ ꯐꯪꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯗꯔꯕꯥꯔꯗ ꯁꯥꯎꯅ ꯍꯩ ꯀꯅꯥ ꯂꯩ ꯊꯣꯉꯥꯛꯄꯁꯤꯡꯗꯨ ꯀꯧꯁꯤꯜꯂꯛꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯉꯥꯛꯄꯁꯤꯡ ꯃꯈꯩꯁꯨ ꯆꯪꯂꯛꯂꯦ ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯀꯅꯥ ꯆꯪꯈꯤ ꯀꯅꯥꯝꯇ ꯆꯪꯈꯤꯗꯦ ꯏꯅꯤꯡꯊꯧ ꯅꯈꯣꯏ ꯉꯔꯥꯡ ꯀꯩꯗꯧꯔꯒ ꯂꯩ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯊꯦꯡꯂꯛꯄꯗꯨꯗ ꯇꯨꯝꯅꯤꯡꯃꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯦ ꯍꯩ ꯅꯊꯤꯕꯣꯡꯗꯨ ꯇꯞꯇꯕ ꯃꯈꯩ ꯆꯥꯔꯕꯅꯤꯅ ꯇꯨꯝꯂꯤ ꯑꯣꯏꯔꯝꯅꯤꯅꯦ ꯈꯪꯒꯅꯤ ꯅꯣꯏ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯁꯦꯜ ꯑꯃꯠꯇ ꯄꯤꯔꯣꯏ ꯅꯈꯣꯏ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨ ꯏꯀꯥꯏꯅ ꯅꯤꯡꯊꯧꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯊꯥꯗꯣꯏ ꯀꯞꯂꯗꯨꯅ ꯏꯅꯤꯡꯊꯧ ꯍꯨꯔꯥꯟꯕꯗꯨ ꯊꯤꯒꯠꯄꯤꯌꯨ ꯍꯦꯛ ꯐꯪꯕꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯣ ꯂꯩꯃ ꯑꯩꯅ ꯍꯨꯔꯥꯟꯕꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯃꯇꯝ ꯀꯨꯏꯔ ꯐꯥꯎ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤꯗꯒꯤ ꯍꯞꯇꯥ ꯍꯞꯇꯥꯗꯒꯤ ꯊꯥ ꯊꯥꯗꯒꯤ ꯆꯍꯤ ꯃꯊꯪ ꯍꯧꯈꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯨꯃꯤꯠꯂꯩꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯀꯛꯇꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯂꯝꯃꯤ ꯅꯨꯃꯤꯠꯂꯩꯅ ꯑꯁꯨꯝꯅ ꯃꯃꯥ ꯀꯨꯟꯗꯣꯗ ꯍꯥꯏꯖꯩ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯡꯂꯕ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯤꯔꯤꯕꯁꯦ ꯅꯣꯡꯃꯇꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯄꯥꯟꯗ ꯃꯤ ꯑꯐꯠꯇꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯏꯆꯥ ꯁꯣꯛꯄ ꯉꯝꯗꯅꯕ ꯑꯋꯥꯡꯕ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯏꯃꯥ ꯍꯩ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯨꯃꯤꯠꯂꯩ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎꯂꯣꯝꯗ ꯑꯣꯟꯊꯣꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯏꯊꯟꯇ ꯂꯩ ꯑꯩꯒꯤ ꯏꯇꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯗꯤ ꯀꯅꯥꯒꯤ ꯏꯇꯥ ꯁꯥꯟꯅꯒꯅꯤ ꯀꯨꯟꯗꯣ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯣꯛꯇꯨꯅ ꯕꯦꯝꯃ ꯌꯥꯔꯤꯁꯦ ꯏꯃꯥꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯤꯒꯦ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯄꯨꯕꯤꯗꯣꯏꯅꯦ ꯅꯨꯃꯤꯠꯂꯩ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯨꯃꯤꯠꯂꯩ ꯂꯥꯏ ꯌꯦꯛꯄꯁꯨ ꯌꯥꯝꯅ ꯍꯩ ꯃꯍꯥꯛꯅ ꯂꯥꯏ ꯌꯦꯛꯅꯕ ꯆꯦ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯌꯦꯛꯏ ꯃꯃꯥꯅ ꯃꯈꯥꯗ ꯀꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏ ꯌꯦꯛꯅꯕ ꯃꯆꯨ ꯂꯩꯕꯤꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯁꯥꯡꯃꯟꯈꯤꯕꯅ ꯃꯃꯥꯅ ꯋꯥꯡꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯀꯥꯕ ꯑꯃꯗꯤ ꯀꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯗꯨꯅ ꯀꯨꯝꯍꯜꯂꯤ ꯑꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯊꯥꯗꯣꯏ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯤ ꯅꯤꯡꯊꯧ ꯆꯪꯂꯛꯇꯨꯅ ꯊꯦꯝꯕꯤꯔꯛꯏ ꯀꯞꯂꯅꯨ ꯇꯣꯛꯂꯨꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯁꯤ ꯊꯥꯗꯣꯏ ꯀꯞꯂꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯌꯥꯔꯣꯏꯌꯦ ꯂꯥꯏꯕꯛꯇꯨ ꯇꯩꯅꯕꯁꯨ ꯑꯩꯅ ꯀꯞꯂꯤꯕꯁꯤꯁꯨ ꯏꯆꯥꯒꯤꯅꯤ ꯏꯆꯥꯅ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯁꯤꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯒ ꯀꯅꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯧꯔꯤꯒꯦ ꯅꯤꯡꯊꯧ ꯌꯥꯔꯦ ꯇꯣꯛꯂꯨ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯅꯁꯥ ꯁꯣꯛꯂꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯨꯔꯥꯟꯕ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯂꯝꯖꯤꯡ ꯀꯧꯔꯝꯃꯤ ꯃꯁꯛ ꯃꯇꯧꯗꯤ ꯂꯥꯏ ꯃꯆꯥꯒꯨꯝ ꯅꯤꯡꯊꯤꯖꯔꯝꯃꯤ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ ꯀꯨꯆꯨ ꯉꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯜꯂꯝꯃꯤ ꯂꯝꯖꯤꯡꯕꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯀꯔꯥꯏꯗ ꯍꯨꯔꯥꯟꯕ ꯆꯠꯀꯅꯤ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯣꯛꯇꯨꯅ ꯍꯥꯏ ꯂꯩꯔꯦ
ꯑꯩ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯕꯒ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯕꯣꯛ ꯆꯥꯎꯕꯤꯒꯤ ꯆꯨꯖꯥꯛꯇꯣ ꯑꯗꯨ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯒꯦ ꯉꯁꯤꯗꯤ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯕ ꯉꯥꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯅꯤ ꯂꯝꯖꯤꯡ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯊꯣꯔꯛꯏ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯆꯧꯕꯤ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯆꯪꯗꯨꯅ ꯆꯨꯖꯥꯛꯁꯤꯡ ꯑꯗꯨ ꯊꯨꯅ ꯍꯦꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯧꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯆꯨꯖꯥꯛ ꯈꯔ ꯍꯦꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯆꯨꯖꯥꯛ ꯑꯃꯠꯇ ꯄꯥꯜꯂꯝꯗ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯆꯨꯖꯥꯛ ꯑꯃꯈꯛꯇ ꯄꯥꯜꯂꯝꯃꯤ ꯆꯧꯕꯤ ꯀꯞꯂꯒ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯑꯩꯅ ꯋꯥꯅ ꯊꯥꯖꯕ ꯆꯨꯖꯥꯛ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯆꯥꯎꯔꯦꯟ ꯄꯥꯈꯠꯅ ꯍꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯤꯟꯅꯒ ꯆꯤꯛꯂꯕ꯭ꯔꯣ ꯃꯈꯣꯏ ꯃꯄꯥ ꯅꯪ ꯊꯨꯃꯣꯛꯁꯤꯅ ꯊꯨꯃꯣꯛꯁꯅꯤꯀꯣ ꯈꯟꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯆꯨꯖꯥꯛ ꯍꯨꯔꯥꯟꯈꯤꯕꯒꯤ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯒꯠꯄꯅꯤꯀꯣ ꯉꯁꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯀꯔꯤ ꯆꯨꯖꯥꯛ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯨꯖꯥꯛ ꯑꯃꯈꯛ ꯄꯥꯜꯂꯤꯕꯗꯨ ꯎꯔꯤ ꯀꯅꯥꯅꯕꯨ ꯍꯨꯔꯥꯜꯂꯤꯕꯅꯣ ꯃꯗꯟꯗꯤ ꯇꯜꯂꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯒ ꯆꯥꯅꯤ ꯈꯜꯂꯤꯗꯣ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯂꯨ ꯃꯊꯪꯗꯤ ꯁꯝꯕꯜ ꯈꯥꯔꯁꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯇꯟꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯖꯕꯗꯨꯅꯤ ꯁꯝꯕꯜꯁꯦ ꯈꯥꯕꯤꯌꯨ ꯍꯥꯏꯗꯅ ꯃꯁꯤꯗ ꯌꯥꯅꯤ ꯌꯥꯅꯤ ꯍꯥꯏꯗꯅ ꯇꯧ ꯂꯩꯔꯤꯉꯩꯗ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯧꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠ ꯂꯩ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯀꯧꯔꯛꯏ ꯍꯩ ꯕꯦꯝꯃ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯂꯩ ꯏꯃꯥ ꯂꯥꯛꯂꯦ ꯅꯍꯥꯛꯀꯤ ꯁꯝ ꯑꯗꯨ ꯊꯥꯗꯔꯛꯂꯣ ꯅꯨꯃꯤꯠ ꯂꯩꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯂꯩꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯊꯥꯗꯔꯛꯏ ꯃꯃꯥ ꯀꯨꯟꯗꯣꯅ ꯃꯆꯥꯒꯤ ꯃꯁꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯀꯥꯈꯠꯂꯝꯃꯤ ꯅꯨꯃꯤꯠ ꯂꯩꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯂꯥꯏ ꯌꯦꯛꯅꯕ ꯃꯆꯨ ꯄꯤꯔꯛꯑꯣ ꯑꯣ ꯑꯩꯗꯤ ꯀꯥꯎꯔꯦꯗꯅ ꯏꯆꯥ ꯊꯣꯏꯕꯤ ꯇꯧꯔꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯆꯥꯒꯤꯕꯨ ꯂꯩꯔꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯁꯦꯁꯦ ꯂꯧꯔꯣ ꯑꯌꯥ ꯈꯨꯐꯖꯁꯤꯗꯤ ꯏꯃꯥ ꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯅꯍꯥꯟ ꯃꯈꯩꯗꯒꯤ ꯉꯁꯤꯒꯤꯁꯤꯅ ꯐꯖꯩꯌꯦ ꯄꯥꯝꯂꯕ꯭ꯔꯣ ꯏꯆꯥꯕꯣ ꯄꯥꯝꯃꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯆꯣꯡꯉꯤ ꯃꯍꯥꯛ ꯉꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯝꯖꯤꯡ ꯀꯣꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯈꯜꯂꯝꯃꯤ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ ꯁꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯕꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯊꯣꯔꯛꯏ ꯃꯆꯤꯟꯁꯨ ꯈꯨꯝꯖꯤꯜꯂꯤ ꯀꯣꯅꯨꯡ ꯌꯧꯔꯦ ꯂꯝꯖꯤꯡ ꯃꯌꯥꯝꯅ ꯆꯪꯅꯔꯤꯕ ꯑꯗꯨꯗ ꯌꯧꯁꯤꯜꯂꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯂꯤ ꯂꯩꯔꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯗ ꯁꯦꯠꯂꯤꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯖꯣꯜ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯂꯨꯍꯨꯞ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯀꯩ ꯈꯨꯌꯥꯝꯅ ꯃꯤꯠꯀꯁꯤ ꯂꯣꯏꯅ ꯊꯒꯠꯂꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯎꯗ꯭ꯔꯤꯉꯩꯗ ꯂꯨꯍꯨꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯣ ꯍꯨꯔꯥꯟꯕ ꯅꯪ ꯑꯣꯏꯔꯦ ꯀꯣꯅꯨꯡꯗ ꯄꯣꯠ ꯍꯨꯔꯥꯜꯂꯤꯁꯦ ꯉꯁꯤꯗꯤ ꯈꯪꯒꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯍꯣ ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯃꯌꯥꯝ ꯑꯝꯇ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯃꯁꯤꯗꯒꯤ ꯂꯝꯖꯤꯡ ꯄꯥꯈꯠꯄꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯁꯒꯣꯜ ꯑꯉꯧꯕ ꯑꯃ ꯇꯣꯡꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯧꯖꯤꯜꯂꯛꯂꯤꯕ ꯑꯗꯨ ꯆꯤꯡꯅꯨꯡ ꯑꯃꯗꯅꯤ ꯃꯤꯑꯣꯏ ꯀꯅꯥꯅꯁꯨ ꯀꯥꯕ ꯉꯝꯂꯣꯏꯗꯕ ꯌꯥꯝꯅ ꯋꯥꯡꯂꯕ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯄ ꯂꯥꯟꯃꯤ ꯃꯈꯩꯗꯤ ꯂꯩꯍꯧꯔꯤ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯇꯧꯅꯔꯤꯕ ꯑꯗꯨ ꯌꯦꯡꯂꯤ ꯂꯝꯖꯤꯡꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯩ ꯕꯦꯝꯃ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯂꯩ ꯏꯃꯥ ꯂꯥꯛꯂꯦ ꯅꯍꯥꯛꯀꯤ ꯁꯝ ꯑꯗꯨ ꯊꯥꯗꯔꯛꯂꯣ ꯁꯛꯇꯤ ꯎꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯡꯂꯕ ꯁꯝ ꯑꯃ ꯊꯥꯗꯔꯛꯏ ꯃꯗꯨꯗ ꯌꯥꯟꯗꯨꯅ ꯀꯥꯈꯠꯈꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯝꯖꯤꯡꯗꯤ ꯉꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯗꯨ ꯁꯝ ꯑꯗꯨꯗꯒꯤ ꯀꯨꯝꯈꯤꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯝꯖꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯡꯂꯕ ꯌꯨꯝ ꯑꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯀꯥꯈꯠꯂꯛꯏ ꯃꯊꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯎ ꯃꯀꯛ ꯑꯃꯅ ꯊꯣꯝꯂꯛꯏ ꯂꯝꯖꯤꯡ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤ ꯇꯨꯡꯗꯅ ꯅꯨꯃꯤꯠ ꯂꯩꯅ ꯎ ꯃꯀꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯂꯝꯖꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯌꯥꯝꯅ ꯁꯥꯡꯂꯕ ꯁꯝ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯂꯝꯖꯤꯡ ꯉꯛꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯁꯝꯂ ꯅꯠꯇ꯭ꯔꯒ ꯂꯪꯂ ꯑꯁꯨꯛ ꯁꯥꯡꯕꯁꯤꯕꯣ
ꯁꯝꯁꯨ ꯅꯠꯇꯦ ꯂꯪꯁꯨ ꯅꯠꯇꯦ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯅꯨꯃꯤꯠ ꯂꯩꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥ ꯍꯣꯏꯃ ꯀꯩꯅꯣ ꯁꯤꯗꯤ ꯕꯨꯠ ꯂꯩꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯕꯨꯠ ꯑꯩ ꯐꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯑꯣ ꯑꯩ ꯊꯥꯗꯣꯛꯑꯣ ꯅꯪꯒꯤꯁꯦ ꯑꯩ ꯆꯥꯗꯣꯏꯔꯣ ꯅꯨꯃꯤꯠ ꯂꯩꯁꯨ ꯂꯝꯖꯤꯡꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ ꯂꯛꯅꯔꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅꯦ ꯑꯩ ꯕꯨꯠꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯗꯧꯅꯤ ꯂꯝꯖꯤꯡ ꯄꯥꯈꯠꯅ ꯕꯨꯠ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ ꯑꯩꯅꯅꯦ ꯀꯣꯅꯨꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯨꯍꯨꯞ ꯑꯃ ꯍꯨꯔꯥꯜꯂꯨꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯄꯗꯒꯤ ꯄꯥꯈꯠꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯩ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯝꯁꯦ ꯂꯩꯕ ꯊꯦꯡꯅꯔꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯀꯣꯅꯨꯡ ꯍꯥꯏꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯅꯨꯃꯤꯠ ꯂꯩꯅ ꯑꯁꯤ ꯍꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯒꯤ ꯀꯣꯅꯨꯡ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤꯅꯤ ꯂꯝꯖꯤꯡꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯕꯨꯠ ꯅꯪ ꯀꯣꯅꯨꯡ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯕꯨꯔꯣ ꯀꯣꯅꯨꯡ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯂꯨꯍꯨꯞ ꯍꯥꯏꯔꯤꯁꯤꯅ ꯀꯩ ꯂꯥꯟꯃꯤ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯔꯤꯁꯤꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯨꯞ ꯍꯥꯏꯔꯤꯁꯤꯅ ꯀꯣꯛꯇ ꯎꯞꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯂꯥꯟꯃꯤ ꯍꯥꯏꯔꯤꯁꯤꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯊꯝꯕ ꯃꯤꯅꯤ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯌꯦ ꯐꯔꯦ ꯅꯪ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯄꯨꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯑꯗꯣ ꯅꯪ ꯑꯩ ꯆꯥꯗꯤ ꯆꯥꯕꯤꯒꯅꯨꯀꯣ ꯍꯌꯦꯄꯪ ꯑꯩ ꯕꯨꯠ ꯅꯠꯇꯦ ꯃꯤꯅꯤ ꯑꯩꯗꯤ ꯕꯨꯠꯀ ꯃꯥꯜꯂꯨꯔꯦ ꯁꯝꯗꯨꯗ ꯌꯥꯔꯦ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕꯒꯤꯅꯦ ꯈꯪꯉꯦꯗꯅ ꯆꯠꯂꯁꯤ ꯂꯥꯎ ꯂꯝꯖꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯄꯨꯂꯤꯁꯁꯤꯗꯤ ꯊꯥꯗꯣꯛꯑꯣꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯂꯩꯅ ꯂꯝꯖꯤꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯅꯨꯃꯤꯠ ꯂꯩꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯍꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯊꯣꯛꯇꯕꯅꯤꯅ ꯈꯪꯗꯦꯕꯣ ꯍꯣ ꯌꯥꯔꯦ ꯕꯨꯠ ꯃꯥꯟꯕꯤ ꯆꯠꯂꯁꯤ ꯀꯣꯅꯨꯡꯗ ꯀꯔꯤ ꯑꯩꯕꯨ ꯕꯨꯠ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯄꯗ ꯑꯉꯥꯡ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯁꯝꯁꯤꯡꯗꯨ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯖꯤꯡꯅ ꯏꯕꯦꯝꯃ ꯁꯤꯒꯤ ꯆꯦꯒꯤ ꯁꯝꯁꯤ ꯑꯣꯏꯅ ꯄꯨꯜꯂꯛꯑꯣ ꯑꯌꯥ ꯆꯦꯒꯤ ꯁꯝ ꯈꯨꯠꯁꯥꯡꯁꯤꯗꯤ ꯂꯥꯛꯑꯣ ꯆꯦꯒꯤꯁꯦ ꯑꯣꯏꯅ ꯄꯨꯜꯂꯨꯁꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯁꯤꯗꯤ ꯍꯣꯏ ꯄꯨꯜꯂꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠꯂꯩꯒꯤ ꯁꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯄꯨꯟꯕꯤꯔꯝꯃꯤ ꯍꯥꯟꯅꯒꯤ ꯕꯨꯠ ꯃꯥꯜꯂꯝꯕ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯃꯥꯟꯈ꯭ꯔꯦ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯖꯤꯡ ꯈꯪꯂꯗꯨꯅ ꯄꯥꯛꯊꯩ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯑꯁ ꯅꯦ ꯍꯦꯛꯇꯥꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯅ ꯅꯨꯃꯤꯠꯂꯩꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯂꯣꯛꯇꯥꯛꯂꯣꯝꯗ ꯂꯝꯖꯤꯡꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯛꯏ ꯅꯨꯃꯤꯠꯂꯩꯅ ꯁꯤꯔꯣ ꯀꯣꯅꯨꯡ ꯍꯥꯏꯁꯦ ꯀꯔꯥꯏ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯌꯨꯝꯅ ꯀꯗꯥꯏꯅꯣ ꯍꯥ ꯂꯝꯖꯤꯡꯅ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯀꯣꯅꯨꯡꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯣ ꯃꯐꯝꯁꯦ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯩꯌꯦ ꯅꯨꯃꯤꯠꯂꯩ ꯂꯝꯖꯤꯡꯒꯤ ꯈꯥꯎ ꯑꯗꯨ ꯎꯕꯗ ꯀꯩꯅꯣ ꯁꯤꯗꯤ ꯂꯨꯍꯨꯞꯅꯦ ꯄꯥꯝꯕ꯭ꯔꯣ ꯁꯤꯔꯣ ꯂꯨꯍꯨꯞ ꯍꯥꯏꯁꯦ ꯄꯥꯝꯃꯦ ꯑꯩ ꯂꯧꯖꯔꯒꯦ ꯍꯣꯏ ꯂꯧꯖꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯅ ꯂꯨꯍꯨꯞ ꯑꯗꯨ ꯄꯤ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠꯂꯩꯅ ꯂꯧꯗꯨꯅ ꯌꯦꯡꯉꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯁꯤꯖꯤꯜꯂꯤ ꯑꯃꯨꯛꯅ ꯃꯈꯣꯡꯗ ꯁꯤꯖꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯃꯥꯏꯅ ꯎꯞꯇꯣꯏꯅꯣ ꯁꯨꯃꯥꯏꯅ ꯀꯣꯛꯇ ꯎꯞꯄꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯨꯞ ꯑꯗꯨ ꯍꯦꯛ ꯎꯞꯄꯗꯒꯤꯗꯤ ꯅꯨꯃꯤꯠꯂꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯅꯨꯃꯤꯠꯂꯩꯅ ꯑꯌꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯅꯥꯛꯇ ꯂꯤꯛꯂꯤ ꯃꯆꯦꯠ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯂꯝꯖꯤꯡꯅ ꯍꯦꯛ ꯄꯥꯏꯔꯨꯔꯦ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯠꯂꯦ ꯅꯨꯃꯤꯠꯂꯩ ꯄꯥꯈꯠꯅ ꯑꯌꯥ ꯁꯤꯗꯤ ꯁꯣꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯅ ꯌꯦꯠꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯃꯤꯠꯂꯩꯒꯤ ꯁꯝ ꯑꯗꯨ ꯌꯥꯝꯅ ꯉꯥꯟꯊꯣꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯛꯂꯝꯕ ꯑꯗꯨ ꯐꯈ꯭ꯔꯦ ꯂꯝꯖꯤꯡ ꯉꯛꯅ ꯅꯪꯗꯤ ꯃꯤꯇ꯭ꯔꯪꯒ ꯇꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯦꯝꯕꯤꯔꯥ ꯃꯁꯤꯕꯨ ꯃꯇꯝ ꯀꯔꯝꯅ ꯁꯤꯗꯤ ꯑꯩꯒꯤ ꯄꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯄꯅꯦ ꯍꯥꯏꯌꯦ ꯏꯃꯥꯅ ꯑꯣ ꯑꯩꯗꯤ ꯃꯤꯇ꯭ꯔꯪꯒ ꯇꯝꯕ꯭ꯔꯥ ꯁꯤꯅꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯑꯗꯨ ꯃꯃꯥ ꯀꯨꯟꯗꯣꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯥꯟꯃꯤꯁꯤꯡꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯨꯝꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯤ ꯂꯝꯖꯤꯡꯅ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯂꯝꯖꯤꯡꯅ ꯈꯔ ꯊꯣꯛꯂꯛꯂꯒ ꯊꯝꯕꯥꯜ ꯍꯦꯛꯀꯦ ꯇꯧꯕꯒ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯍꯤ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯊꯥꯗꯣꯛꯈꯤ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠꯂꯩꯅ ꯃꯇꯣꯝꯗ ꯂꯩꯔꯤꯀꯥꯟꯗ
mama kundona sangsilaktuna, "Hey, Bema, nang di sida kaidawrino? Chalasi lao." "Ma, ai lehaukhige, ma lakpa ngaikhige." "Madi ada sakrasidi, mahakte huranbane, kadar haiba." Numitlay su uri. "Ma, chalasi." Mama na numitlay bu puduna satkri, lamjingna. "Hihon bay po, ay bu thadokpiyo." "Yaroy, makoy na ingonda, lupa tara piduna, nang buko nung da puduna chalo hay na hayri. Nang bu thadokluradi, ay soydana sirani. Ay lupa tara mga pigi, ay bu thado." Amadu su paisada chopanina, thadokpirami. Hek thadorokpaga, ising da chong thaduna luptuna satki. Asomdana numitlayga mamaga kanna, katnarami, numitlayna. "Ima, ay mapanda layge. Mapando ay niyom sadun layse." "Yaroy, ay ni yaroy hayridana. Kayarak hana hayo haybano." "Ima ni yadrasu, ay di mapanda laygani. Ay sibu saro, ima na manung asida phazinduna thambirise." Asum na mariye narakpada, nungsel ama kairi. Adudagi mama na sauduna, machanupi bu sokri amada punchinduna thamlami, machinchu punchili. Matang asida lamjingna. "Numitlay, numitlay ay lagle. Nahaki sa madu thadaraglo." Kundo na machada asum na sauna. "Hay, nang ay gi ichanati. Nang dining thogi machani. Ay na hurando na yokpani. Nang gisamda, mitrang yawi. Adunani. Ay na haujik pauba ahaloy dribasi. Asigi nupasi so, ay na hatkani." Asi haido na kundo na, numitlay gi masamadu paido na thadarai. Lamjing na di, numitlay kakta layrini kando na kakalaklami. He kakalakpaga, numitlay pundo na thamlambado ubada, ngak na senchilakpada. Kundo na tungdagi mingsal machet karasangba amana, lamjing ginanggal lomda, tumina lenchilai. Kudakta lamjing, laymay da tuki, numitlay na kaplado na. "Ima, ima, ay, aroy boy na mahakpo na jahawge. Ay ba magdadit hadokpiyo." "Nang nga sinaloy na ba ni? Amok ka na mapantok pa yaroy." Asi haido na, numitlay ba hadokpirami. Lamjing gi manakta pamthado na kapaga. "Lamjing, nang karigi mapamashida laklino. Ay gidamak thaway sumangli. Nang jatkino. Lamjing mamonok na, nung sibi mahaki maitong da chentharagliba pirang marik ado, taytok piram laga, nok na thaway thaki. Masidagi asawa ni helaba numitlay na, manakta layriba mamabu yengduna, sauna. "Ima na pamli ba se? Ay gisama sigak natra." Asi haiduna, manakta taramba mingsal machit ama kunduna, masamadu na kaki. Masidagi naha oy na layrambi kundosu, ahal thuna ushilakduna, thaway thaki. Numitlay lamjing bukondo na kapli, mahaki maitong datarakliba piranga duna, lamjing mahaki asokpa mapam dataki. Matam masita lamjing hinglakli, lamjing na. "Ay nalayri siya kaday dano." Numitlay na. "Lamjing, nangamok halaglabra." Asi haido na nokminay. Kundo na hayram bagi matung ina, kunong da chato na wapam pumbatamli. Ningthaw na lamjing bu na laybak adugi ningthaw ay halami. Numitlay na lay mamingthol hapto na, laybak adugi lay maningthaw ay napando na, nungay ay panapanki. Lamjing suwakal dari. Hana mahak na mingon dagi huraluri bado, matante ikay bu paurami. Aduga patabi kundo ki asiba hakjang budi, kanana sumathaw mga pangtok pita na, yung maduda ado maglayki.